मैम कोई तरेत खुन की युम की फिवम अमा कोई सिंजमई 360 दा कोई इनाव रमानंदगी खुथांग दा तरेत खुल दुगी फिवम चाद्रिबा युम अदुगी थंगनबदगी फिवम अदु येंबा ngamdabadagi सिंजमई 360 दा फोटो नम थाबिरखिबा अदुगा सिंजमई 360 दा मयामगी मतेंग लोइनना युमदो मुक्तंग साबा ngamagadi को हाइदना वखल अमगा लोइनना वखलोन अमगा लोइनना पाउ पिबिरखिबा अदुगी संगाबा नमित युम से हयेंग संगागा तोरे ऑनरेबल एमएलए सर लोकेश्वर पुंड्रापम एसीगी ऑनरेबल एमएलए महाकी यू सपोर्ट हाइतारे कोइना युम साबा मतमदा अखोई साइड तगी अमदी मणिपुर की मियाम की साइड तगी युमदो साबा मतमदा सेल अमखत अमता तिंगदे हाइतारे अदुगा मयाम की मतेंग हाइतारगदी अखोइना ngasi पुजरइबा समना हाबदा सिदा गोड्रेज का यावरिबा अदुगा मखादा से मीना देवी यावरेको अदुगा सिदा मोमपाक यावरिबा सिंटेक्स यावरिबा पोचे फनाम यामे सिगी 407 से पिक थल्ले अखोइना पुजरइसे अदो करी करी पोट यावबनो हाइबदुदी मयाम अखोइ होरेन तरेत खुल यौरकांदा युमदो यौरो मतुंगदा अखोइना मयामदा अखोइ शेयर तौजरके सिना सिनी दो अदो ममदौ माले nga pura ngandौदी मानद्रे हयेंसे पुंग 10 दा संगाबा ना हाइबनेबको अखोइदा साइगी तरेत खुल की सेक्रेटरी ओबिरिबा इताउ हिमेन ना तंबिया खै मतुंगिना हयेंग पुंग 10 हाइबनी अदोइदा अखोइगी माइखैदगी सु खरंगन पोचै सिंगसी यौरगदी फगनी को ना खंजरगा ngasi tangai phadana अखोइ पोलम सिंग asi खर एडवांस होइना ai ताउ मसा मक्तसु ai पाउ पीद्री अदुगा लाकदोबा युमदुसु कोइना पाउ पीबा लैत्रि कोइना ngasi पुजरैबा पोट asi मखोइगी युमदा ngasi mak सिजन जरुरगे अदुगा हयेंग संगाबा नुमित नंगनबा खतंग एडवांस होइना योहजरुगे हाइदरा लाक्चरी अदो कोइगा लामिनजरिबा इनाव कोइ अमनी उटपयाबा अमनी उचगे इनाव मनि कांता से उचार मया थारोगा मासु नंगनबा चेलैनी नाउ प्रियो यावरी सोमदा नाउ प्रियो सु यावरी सु मै थबक सेवा अदुम चेलकनी समाइन तौदना अखोइ सिंगमई 360 की सीनियर टीम मेंबर बिरिबा यामै टिन माइबम सु यावबिरी कोइ ngaki matungda कोइ पुंखाय मुकी matungda हाइता पुंखाय मुक्ति दम चंगनी को सोमबोंग लाइन लोमदा कै बिरो माइ कै रोमदा चंगगनी तरेत खुल लेदो अदो मैम ngaki matungda di तरेत खुन की युमदो यौर matungda मैम युम की फिवम फोटो ना चिंगबा अमदि इमुंग मनुंग की फिवम दो अखोइ मयामदा शेयर तौनबा अखोइ होनाजगे मयाम ngaibiramuko लाइव से बताए टेंशन जगे मयाम चिपायो तो नंबी दा सो अच्छा साबो ले दि थेंगनी हेलो अबो आई वान ता हाइजगे ngasi do अखोइ लेपिबा मफम से चंद्रेबा यामा अखोइ लाकबा 407 लाकबा उब्रे वलंबीदा उब्रे मखारोम दगी उब्रा चंद्रे हवा सी को ड्रेस पूरी से ची कोई लेफम माउ लेत्रेबा अदुना ngasi मक्ति लवरोगे याई को ngasi याम चिन तोरेबा दुना याबगी तौ तो तौ बिरो लवरम दाइ दुना या हाइजरागे वा खर ngamata nanso ai nau prio wa khang ngan jarake kai ma si wa ngang ba thawan doi ma le डिजाइन दी पीबन hau kya han de no hau kitna kali chinga lagi tu amagi hale se la amagi सिंगा मगे मयाम ya ba si ta sia ti ta ko le Lising ama nga tagi happy yo, sayang pa ide. मयाम सदा अखोइ याम मम लेरमे दो मयाम मसा खंब्रेंग बियो सिगी याम बजे Nong damba nanggi yamba sa duty tayo siyo. Masa police personnel ni ko mayam ko yamba sa isang po singer siya. Ada sila duty talo bira men. Video nami som live thalak pa ne. Hello? Amo? मयाम कई लमदा ऑयल पंप पेट्रोल हाकन तौके ऑयल पंप पेट्रोल फंगे Oh, अयामना पेट्रोल पेट्रोल रइसे डिजन ना याम ओइन फंगे अयाम थोंग ओय लो लाइ ता अदो कनो तो ऑयल पंप दा तुम पेट्रोल फंगबसु तुम यावे hey na happy hai sini. Kaya ba amtaga yamu amta siang amta kha happy yo ta. Oi, kaya yam happy yo kisini yam hai se. Oh hoi. Ah.
ꯌꯥꯝꯕꯅ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯅꯤꯀꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯤꯝꯇ ꯍꯥꯏꯔꯛꯑꯣꯗ ꯔꯤꯄ꯭ꯂꯥꯏꯗꯣ ꯑꯩꯈꯣꯏ 1000 ꯈꯛꯇꯅꯤ ꯑꯩꯈꯣꯏ 8 ꯈꯨꯜ ꯌꯧꯅꯅꯕꯒꯤꯀꯣ 8 ꯈꯨꯜ ꯌꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯊꯥꯎ ꯍꯥꯏꯇꯥꯔꯦ ꯂꯝꯁꯥꯡꯗꯒꯤꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯏꯁꯤꯡ ꯌꯦꯟꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯃꯐꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏ ꯊꯤꯟꯕꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤꯀꯣ ꯂꯝꯁꯥꯡꯒꯤꯅꯤ ꯃꯌꯥꯝꯅꯁꯨ 407ꯁꯦ ꯋꯥꯏꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯅꯝꯕꯔ ꯍꯪꯕꯤꯔꯛꯄ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯖꯒꯦ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯗ꯭ꯌꯨꯇꯤꯅꯣ ꯌꯥꯕ 6 ꯐꯥꯎ ꯑꯁ ꯂꯣꯏꯗꯧꯔꯦ ꯑꯗꯨꯗꯤ ꯄꯨꯡꯈꯥꯏ ꯈꯛꯇ ꯉꯥꯏꯔꯤ ꯄꯣꯠ ꯊꯤꯜꯂꯨꯗꯣꯏꯅꯦ ꯑꯎꯟꯄꯣꯠꯅꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯤꯕꯅꯦꯕ ꯑꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯊꯥ 2ꯃꯨꯛ ꯁꯨꯔꯕꯅꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯌꯦꯡ ꯁꯪꯒꯥꯗꯣꯏꯅꯦꯕ ꯉꯁꯤꯗꯩ ꯈꯔ ꯉꯟꯅ ꯊꯤꯟꯗꯣꯛꯎꯔꯒꯦ ꯇꯧꯕ ꯆꯠꯂꯁꯦ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯕꯥꯏ ꯌꯥꯝꯕ ꯗ꯭ꯌꯨꯇꯤ ꯇꯥꯕꯤꯔꯝꯕ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯀ꯭ꯋꯥ ꯂꯩꯔꯛꯀꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯍꯥꯏ ꯃꯇꯦꯛ ꯑꯃ ꯇꯥꯕ ꯌꯥꯕꯖꯥꯠꯅꯤ ꯀꯗꯥꯏꯗꯩ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩꯗ ꯏꯁꯩ ꯁꯛꯎꯔꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯛꯏꯗꯨꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯀꯥꯟꯇ ꯈꯔ ꯉꯥꯡꯉꯨꯁꯦ ꯃꯅꯤꯀꯥꯟꯇ ꯉꯥꯡꯍꯟꯒꯦ ꯑꯩ ꯏꯅꯥꯎ ꯃꯅꯤꯀꯥꯟꯇ ꯑꯦꯡꯀꯔ ꯃꯣꯟꯅ ꯁꯤꯟꯅꯖꯔꯦ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯨꯝ ꯁꯥꯕꯗꯨꯗꯤ ꯑꯣꯅꯔꯦꯕꯜ MLAꯅ ꯂꯣꯏ ꯁꯥꯕꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯁꯦ ꯁꯪꯒꯥꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯈꯤꯇꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣই ꯁꯤꯡꯖꯃꯩ 360 ꯑꯗꯨꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝ SCꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯔ ꯀꯤꯁꯣꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤꯒꯤ ꯌꯨꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯇꯥꯔꯦ ꯁꯥꯕ ꯉꯝꯖꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯁꯄꯣꯔꯠ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯔ ꯂꯣꯀꯦꯁꯣꯔ ꯁꯤꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯉꯝꯖꯕ ꯈꯔ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯉꯝꯖꯕ ꯈꯔ ꯌꯨꯝ ꯂꯣꯏ ꯁꯥ ꯉꯝꯅꯤ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯑꯃꯅꯤ ꯁꯨꯝ ꯁꯥꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯌꯨꯝ ꯁꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯅꯠꯇꯦꯀꯣ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯉꯝꯗꯦ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯕ ꯃꯣꯏꯒꯤꯅ ꯍꯦꯟꯅ ꯋꯥꯕꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ나 ꯍꯦꯟꯅ ꯇꯥꯕꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯃꯤꯅ ꯈꯣꯡꯅ ꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯡꯖꯃꯩ 360ꯅ ꯄꯨꯜꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯄꯥꯈꯣꯜꯂꯣꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯣ ꯌꯥꯔꯦ ꯇꯣ ꯑꯩ ꯉꯔꯥꯡꯗꯣ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯌꯨꯝꯗ ꯁꯦꯗꯣꯛꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯏꯆꯦ ꯁꯨꯕꯤꯇꯥ ꯑꯎꯟꯄꯣꯠ ꯊꯤꯟꯕ ꯆꯠꯄ ꯃꯥꯜꯂꯤꯗ ꯃꯥꯅꯦ ꯍꯌꯦꯡꯅꯤꯀꯣ ꯏꯆꯦ ꯁꯪꯒꯥꯕꯗꯣ ꯑꯗꯣ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯩꯀꯥ ꯑꯃꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯍꯌꯦꯡꯗꯤ ꯍꯥꯏꯗꯤ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯆꯠꯄ ꯌꯥꯅ ꯂꯩꯔꯦ ꯃꯌꯥꯝ ꯅꯨꯃꯤꯠꯇꯤ ꯇꯥꯔꯅꯤ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯁꯤ ꯄꯨꯡ ꯗꯥꯖꯤ ꯄꯨꯡ 8 ꯁ꯭ꯋꯥꯏꯗꯗꯤ ꯌꯧꯗꯧ ꯃꯥꯜꯂꯤꯀꯣ ꯇꯔꯨꯛꯀ ꯃꯤꯅꯤꯠ 35 3 ꯃꯤꯅꯤꯠ 10 yum sangaba isu sakke ya bro mayam yum sangaba isu lakke satpa ya bro haidi yai mayam yai care tawe public ki support tu ga loina na adu ai ngai na hana haijagabdu ni public ki support aduga yamna achouba thodang lobiriba akhoigi Khundrapam SCꯒꯤ honorable MLA Sir Lokesor amadi akoi Singamai 360 di thoina kena tawbiruna akoi di mayang gi pakoloi ama oina leijabani mayang gi support yaudrakadi haidi si success oiba kaisu ngamoi hai tare ko mayang hello kai lamdaro ai su lakpa ya gadro haidi yai lau thiba lau ne lau lambi da ngai ra mo khoi hojik sawmung line da la ni nang kai da ngai rang yai no phone oin tawro comment da nataba oh lao hayeng lao isai tau ni tau mane seng bai di poi dai pari ben do yumgi sum sanga ga dori ba yum du gi ahal ma kan na hojik na ra lei ba do gi nungai roi na isai do tawdre mayam sajen thong yaure ko sajen thong yoksala
ꯃꯌꯥꯝ ꯀꯗꯥꯏ ꯀꯗꯥꯏ ꯖꯒꯥꯗ ꯏꯁꯤꯡ ꯆꯥꯎꯕ ꯀꯩ ꯇꯧꯔꯤꯒꯦ ꯏꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯈꯔꯗ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯞꯗꯦꯠ ꯑꯗꯨꯝ ꯄꯤꯅꯔꯛꯄ ꯌꯥꯎꯏ ꯀꯩꯀꯩ ꯂꯝꯗ ꯏꯁꯤꯡ ꯆꯥꯎꯕ ꯔꯤꯛꯁ ꯂꯩꯕ ꯖꯒꯥ ꯑꯗꯨꯝ ꯂꯩꯕꯤꯔꯤꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯇꯨꯔꯦꯟ ꯎꯠꯆꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁ ꯏꯁꯤꯡꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤꯀꯣ ꯃꯌꯥꯝ ꯁꯖꯦꯟ ꯊꯣꯡ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯁꯔꯀꯥꯟꯗ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯤ ꯂꯩꯀꯣ ꯃꯌꯥꯝ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯁꯤꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯅꯣꯡ ꯀꯩꯒꯨꯝꯕ ꯆꯨ ꯇꯥꯔꯒꯗꯤ ꯐꯤꯕꯝꯁꯤ ꯈꯔ ꯂꯨꯅꯤꯅ ꯈꯜꯂꯤ ꯀꯟꯅ ꯆꯨꯕꯤꯗꯕ ꯃꯌꯥꯝ ꯏꯁꯣꯔ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯤꯡꯉꯤꯁꯦ ꯍꯦꯟꯇꯨꯝ ꯑꯥꯎꯠꯅꯦ ꯁꯨꯔꯒ ꯆꯥꯕ ꯁꯨꯗ꯭ꯔꯒꯅ ꯆꯥꯗꯕ ꯂꯝꯗꯝ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯐ꯭ꯂꯠꯀꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯑꯗꯣ ꯌꯨꯝꯗ ꯆꯪꯈꯤꯕꯕꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯁꯜꯂꯒ ꯑꯃꯨꯛ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯦ ꯏꯁꯤꯡ ꯀꯥꯏꯕ ꯅꯨꯡ ꯀꯩꯀꯥ ꯊꯣꯛ ꯇꯥꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯗꯣ ꯍꯧꯖꯤꯛ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯏꯀꯣ ꯑꯁ ꯃꯌꯥꯝ ꯏꯁꯤꯡ ꯀꯩꯅꯣꯅꯤꯀꯣ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯨꯡꯕ ꯍꯧꯔꯦ ꯕꯦꯔꯥꯅꯤ ꯂꯥꯏꯚ ꯊꯥꯔ ꯂꯥꯛꯏꯕꯅꯦ ꯌꯦꯡꯉꯣ ꯍꯥꯡꯅꯅꯕ ꯃꯤ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯃꯅꯤꯀꯥꯟꯇ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯑꯁ ꯏꯁꯤꯡꯁꯦ ꯇꯨ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯦ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯌꯧꯔꯦ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩ ꯀꯥꯞꯈꯤꯕ ꯍꯣꯜꯗꯣ ꯑꯥꯗ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯍꯦꯟꯃꯜꯂꯤꯗꯣ ꯍꯦꯟꯃꯜꯂꯤ ꯏꯇꯩꯃ ꯔꯣꯃꯤꯂꯥꯅ ꯃꯅꯤꯀꯥꯟꯇ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯃꯥꯅꯦ ꯏꯇꯩꯃ ꯉꯧꯔꯤ ꯐꯩ ꯇꯧ ꯉꯥꯡꯉꯤꯁꯦ ꯃꯅꯤꯀꯥꯟꯇ ꯃꯥ ꯈꯔ ꯍꯦꯟꯖꯜꯂꯛꯑꯦ ꯀꯛꯆꯤꯡꯗꯒꯤ ꯈꯔ ꯍꯦꯜꯂ ꯂꯥꯛꯑꯦ ꯆꯔꯥ ꯍꯦꯜꯂ ꯂꯥꯛꯄꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯆꯥꯛ ꯌꯥꯝ ꯍꯥꯎꯔꯤꯗꯨ ꯀꯣꯛ ꯆꯥꯛ ꯊꯥꯎꯗꯣ ꯑꯩꯅ ꯆꯥꯁꯟꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯕ ꯑꯆꯝꯕ ꯌꯥꯝ ꯌꯥꯎꯕꯅꯦ ꯃꯤꯅ ꯇꯧꯕꯗꯤ ꯉꯁꯤ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯐꯤꯒꯥꯎꯗ ꯁꯥꯏ ꯇꯤꯡꯒꯪ ꯈꯔ ꯌꯥꯎꯕ ꯁꯥ ꯇꯤꯡꯒꯪꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯅꯔꯦꯅꯦ ꯂꯣꯏ ꯋꯥꯅꯔꯝꯃꯤꯅꯀꯣ ꯃꯌꯥꯝ ꯑꯊꯧꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯒꯗꯕꯅꯤ ꯑꯗꯩ ꯑꯩꯒꯤ ꯀꯦꯝꯄꯦꯟꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯄꯟꯁꯦ ꯃꯌꯥꯝ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯤꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯀꯥꯟꯗ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9ꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ MLA ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯈꯛ ꯄꯤꯒꯗꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯣꯡꯅ ꯆꯠꯀꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯗꯤ ꯑꯍꯥꯟꯕ ꯀꯦꯝꯄꯦꯟ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯅꯧꯕ ꯇꯦꯁ ꯃꯈꯜ ꯑꯃ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯣꯏꯅꯦ ꯈꯜꯂꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯀꯦꯝꯄꯦꯟꯁꯦ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯑꯣꯟꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯒꯤ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯄꯨꯔꯛꯀꯅꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩ ꯍꯟꯗꯛꯀꯤ ꯀꯦꯝꯄꯦꯟꯁꯦ ꯀꯩꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯁꯪ ꯁꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯀꯟꯅ ꯅꯝꯊꯔꯨꯅꯨ ꯂꯣꯏ ꯀꯥꯔꯦ ꯀꯅꯥ ꯅꯝꯃꯤ ꯑꯦꯃꯤꯟ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯃꯤꯟꯁꯦ ꯃꯌꯥꯝꯅ ꯁꯛꯂꯣꯠꯂꯤ ꯍꯥꯏꯕꯗꯣ ꯁꯛꯂꯣꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯁꯛ ꯈꯪꯒꯁꯤ ꯑꯃꯨꯛ ꯁꯥꯏꯗ ꯑꯝꯇ ꯈꯥꯝꯃꯣ ꯂꯦꯐ ꯁꯥꯏꯗ ꯅꯞꯁꯜꯂꯒ ꯑꯩꯁꯨ ꯑꯃ ꯑꯣꯏꯔꯦ ꯁꯥꯃꯅꯤꯀꯥꯟꯇ ꯃꯇꯨꯝ ꯏꯇꯥꯎ ꯔꯕꯤꯁꯅ ꯋꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ hingnabo honagadra aisu ngaire itaw sapo kha sage bani ka dusra he environment ko kannabo honagadra haibdi tasengna ngasi bokta environment kannabo hona bai je voluntary oina chongthokchara ka ngasi bokta tawjabani itaw kurkure lawro yaba government gi side gi kaimta kana tawbogi wal natte adubo honari bani ko maya tamoi tina di na pai bado saksadri maya aidi saksadri ba u tharo bane hala ga rajina lao na hayo kan sat bane sa ba ba ke no khara eh coffee chu yawi ne tamoi ten kai le kai no kurkure ga lau ge ning de
ꯀꯨꯔꯀꯨꯔꯦꯗꯤ ꯃꯥꯅꯦ ꯍꯇꯥꯗꯅꯦ ꯍꯇꯥꯗ ꯍꯧꯖꯤꯛ ꯂꯩ ꯒ꯭ꯌꯥꯁ ꯕꯣ ꯃꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯒ꯭ꯌꯥꯁ ꯕꯣꯟꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁ ꯀꯩꯅꯣ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯏꯅꯦ ꯀꯨꯔꯀꯨꯔꯦꯁꯤꯗꯤ ꯊꯛꯇꯒꯤ ꯃꯦꯖꯤꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯡꯊꯛꯇꯒꯤ ꯀꯨꯔꯀꯨꯔꯦ ꯇꯥꯔꯛꯑꯦꯍꯦ ꯃꯅꯤꯀꯥꯟꯇ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯅ ꯆꯈꯥꯎꯁꯤ ꯁꯥꯏꯗꯠꯅꯕ ꯀꯨꯔꯀꯨꯔꯦ ꯑꯃꯅꯤ ꯊꯥꯖꯟꯁꯤ ꯉꯥꯡꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯖꯒꯦꯀꯣ ꯃꯌꯥꯝꯒꯤꯁꯨ ꯑꯃꯃꯝ ꯂꯧꯔꯁꯦ ꯃꯌꯥꯝꯗ ꯑꯃꯇ ꯏꯟꯖꯔꯛꯀꯦ ꯏꯟꯖꯜꯂꯣ ꯃꯌꯥꯝꯗ ꯑꯃꯇ ꯏꯟꯖꯔꯛꯀꯦ ꯈꯨꯠꯇꯤ ꯍꯥꯝꯗꯦ ꯍꯥꯝꯃꯤꯍꯦ ꯇꯔꯦꯠ ꯈꯨꯜ ꯍꯥꯏꯁꯤ ꯀꯥꯏꯗꯅꯣ ꯑꯦꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯔꯦꯠ ꯈꯨꯜ ꯍꯥꯏꯁꯦ ꯃꯌꯥꯝ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯤ ꯑꯍꯨꯝ ꯁꯑꯣꯝꯕꯨꯡ ꯈꯪꯕꯤꯀꯣ ꯁꯑꯣꯝꯕꯨꯡꯗꯨꯗꯒꯤ ꯂꯝꯂꯥꯏꯔꯣꯝ ꯆꯠꯈꯤꯕ ꯑꯃꯅ ꯀꯩꯕꯤꯔꯣꯝ ꯆꯠꯈꯤꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯩꯕꯤꯔꯣꯝ ꯆꯠꯈꯤꯕꯗꯨ ꯂꯥꯛꯀꯗꯕ ꯁꯑꯣꯝꯕꯨꯡ ꯆꯠꯄ ꯂꯝꯕꯤꯗꯨ ꯅꯠꯇꯕ ꯃꯤ ꯅꯤꯄꯥꯟ ꯑꯩ ꯃꯁꯤꯡ 10ꯃꯨꯛ ꯂꯧꯔꯛꯑꯣ ꯑꯗꯨꯝ ꯃꯁꯤꯡ 10ꯃꯨꯛ ꯑꯗꯨꯝ ꯂꯧꯔꯣ ꯌꯥꯔꯦ 10ꯃꯨꯛ ꯑꯗꯣ ꯆꯨꯝꯅ ꯆꯠꯂ ꯀꯩꯕꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯒ ꯌꯦꯠꯂꯣꯝ ꯊꯦꯛꯑꯒꯅꯤ ꯃꯥꯅꯦ ꯄꯥꯕꯨꯡ ꯁꯖꯤꯀꯨꯃꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯥꯡꯕ ꯀꯟꯕ ꯇꯥꯏ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯍꯤꯞꯄꯒ ꯂꯩꯇꯥꯔꯒꯗꯤ ꯑꯋꯥꯕꯁꯦ ꯁꯨꯝ ꯅꯣꯡꯃꯩ ꯁꯨꯝ ꯍꯦꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯥꯡꯕ ꯀꯟꯕ ꯇꯥꯏ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯍꯇꯥꯗ ꯂꯥꯛꯑꯣꯌꯦ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯑꯈꯤꯔꯨꯟ ꯅꯦꯁꯥ ꯁꯟꯁꯥ ꯄꯤꯖꯒꯦ ꯍꯥꯏꯔꯣ ꯁꯟꯁꯥ ꯃꯤꯁ ꯇꯧꯋꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯛꯄꯁꯦ ꯀꯩꯕꯤꯔꯣꯝꯗ ꯂꯥꯛꯇꯣꯏꯔꯥ ꯃꯥꯅꯦ ꯀꯩꯕꯤ ꯐꯥꯎꯗꯣꯏꯅꯤ ꯀꯩꯕꯤ ꯐꯥꯎꯗꯣꯏꯅꯤ ꯂꯝꯕꯤꯗ ꯉꯥꯏꯕꯤꯔꯝꯃꯣ ꯑꯆꯥꯄꯣꯠ ꯄꯥꯏꯔꯒ ꯍꯦꯒ ꯇꯧꯔꯣ ꯆꯥꯛꯇꯤ ꯂꯥꯝꯃꯦꯕ ꯁꯃꯣꯁꯥ ꯂꯩꯔꯅꯤ ꯃꯅꯤꯀꯥꯟꯇ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯏ ꯑꯩꯒ 9 ꯁꯨꯏ ꯍꯥꯏꯌꯣ ꯃꯅꯤꯀꯥꯟꯇ ꯇꯨꯝꯃꯦ 10 ꯂꯧꯔꯅꯤ ꯔꯕꯤꯁꯅꯥ ꯑꯣ ꯅꯪꯒꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯆꯥꯕꯤꯔꯒꯦ ꯅꯪꯒꯤꯗꯣ ꯑꯩ ꯏꯇꯥꯎ ꯔꯕꯤꯁꯅꯥꯁꯤꯁꯨ ꯋꯥꯖꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯥꯔꯇꯤꯁꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯋꯥꯔꯦꯕ ꯋꯥꯗꯕꯕꯨ ꯑꯝꯇ ꯂꯩꯅꯗꯦ ꯁꯥꯏꯗꯨꯗꯤ ꯂꯣꯏꯔ ꯉꯥꯡꯉꯣ ꯇꯨꯀꯠꯆꯈ꯭ꯔꯦ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ ꯋꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯛꯇꯕꯅꯤꯅꯀꯣ ꯅꯁꯛ ꯂꯣꯠꯄꯗꯣ ꯌꯦꯡꯍꯧꯒꯦ ꯁꯦꯛꯃꯥꯏꯖꯤꯡꯗ ꯀꯥꯏꯖ ꯂꯝꯕꯤ ꯊꯦꯡꯉꯅꯤ ꯍꯥꯏꯔꯤꯌꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦ ꯈꯪꯖꯩ ꯑꯗꯨꯕꯨ ꯌꯧꯗꯕꯗꯤ ꯌꯥꯗꯦ ꯍꯌꯦꯡ ꯁꯪꯒꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯁꯦ ꯌꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗꯒꯤ ꯍꯌꯦꯡ ꯁꯪꯒꯥꯕ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯗꯨꯝ ꯂꯥꯏꯒꯤ ꯁꯣꯟꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯝꯕ ꯈꯣꯠꯄ ꯅꯨꯡꯗꯣ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯩꯗꯅ ꯏꯃꯨꯡ ꯑꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯦꯛꯁꯄꯨ ꯑꯣꯏꯁꯅꯨ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯃꯆꯥꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯄꯤꯔꯕ ꯄꯤꯗ꯭ꯔꯤ ꯃꯃꯥꯡꯒꯤ ꯄꯤꯔꯣ ꯑꯩꯈꯣꯏ ꯑꯃꯃꯝ ꯄꯥꯏꯔꯣ ꯍꯩꯀꯛ ꯃꯄꯤ ꯃꯌꯥꯝ ꯍꯩꯀꯛ ꯃꯄꯤ ꯃꯃꯥꯡꯒꯤ ꯄꯤꯖꯔꯛꯈꯤꯒꯦ ꯃꯃꯥꯡꯒꯤ ꯄꯤꯔꯛꯈꯤꯒꯦ ꯉꯥꯏꯈꯣ ꯇꯧꯒꯦ ꯍꯩꯀꯛ ꯃꯄꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯕ ꯆꯤꯛꯀꯟ ꯃꯇꯝꯗ ꯁꯃꯣꯁꯥꯅꯤ, ꯑꯃꯅ ꯆꯤꯛꯀꯟ ꯁꯃꯣꯁꯥ. ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯁꯤꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯍꯥꯏꯁꯦꯀꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯦꯀꯣꯟꯒꯤ ꯆꯤꯀꯟ ꯁꯃꯣꯁꯥ ꯀꯩꯅꯣ ꯑꯩ ꯍꯩꯅꯩꯌꯦ ꯑꯩꯈꯣꯏ ꯗꯥꯖꯤꯅ ꯀꯌꯥ ꯆꯥꯒꯗ꯭ꯔꯣ ꯍꯥ ꯑꯩꯈꯣꯏ 5 ꯑꯩꯈꯣꯏ 5 ꯑꯁꯤ ꯕꯂꯞ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯈꯦꯔ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯜꯂꯨꯋꯥ ꯂꯩꯔꯛꯄꯅꯤ ꯆꯥꯁꯤ ꯁꯤ ꯀꯩꯅꯣ ꯂꯩꯔꯦ ꯆꯥꯃꯁ ꯂꯩꯔꯦ ꯆꯥꯁꯤ ꯀꯩꯅꯣ ꯍꯥꯡꯗꯣꯛꯑꯣ ꯚꯥꯏ ꯍꯥꯡꯗꯣꯛꯑꯣ ꯉꯁꯪ ꯉꯥꯡꯉꯤ ꯗꯥꯖꯤꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ ꯀꯥꯟꯗ ꯀꯨꯔꯀꯨꯔꯦ ꯆꯥꯁꯟꯕꯁꯤꯗꯤ ꯆꯥꯕ ꯌꯦꯡꯉꯣ ꯃꯄꯨꯟꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯁꯤ ꯆꯥꯛ ꯆꯥꯗꯣꯔꯦ ꯉꯁꯤꯒꯤ ꯍꯥꯏꯕ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯃ ꯑꯉꯥꯡ ꯑꯃꯒ ꯆꯥꯏꯀꯣ ꯐꯖꯔꯕ ꯀꯨꯆꯨ ꯐꯖꯔꯕ ꯐꯨꯔꯤꯠ ꯃꯆꯨ ꯐꯖꯔꯕ ꯍꯜꯂꯨꯋꯥ ꯃꯆꯨ
ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯃꯃꯥꯅ ꯃꯆꯥ ꯄꯝꯕꯗꯧꯅ ꯇꯧꯋꯤꯗ ꯑꯣ ꯄꯣꯛꯂꯛꯄꯗꯒꯤ ꯃꯨꯕꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯕ ꯁꯨꯃꯥꯏꯅꯗꯤ ꯃꯨꯔꯝꯗꯦꯕ ꯌꯥꯔꯦ ꯊꯧꯔꯛꯑꯣꯏꯒꯦ ꯌꯥꯈ꯭ꯔꯣꯏ ꯏꯁꯇꯥꯔꯠ ꯍꯧꯔꯣ ꯃꯌꯥꯝ ꯆꯄꯥ ꯇꯨꯂꯥꯕꯨ ꯌꯥꯎ ꯇꯨꯜꯁꯤ ꯖꯝ ꯇꯧꯔꯣ ꯇꯨꯜꯁꯤ ꯖꯝ ꯇꯧꯔꯣ ꯚꯥꯏ ꯊꯧꯔꯁꯤ ꯇꯨꯜꯁꯤ ꯌꯥꯔꯦ ꯖꯣꯠꯂꯣꯕ ꯃꯌꯥꯝ ꯁꯤ ꯇꯨꯜꯁꯤꯁꯦ ꯃꯆꯥꯗꯒꯤ ꯊꯥꯕꯅꯦꯕꯀꯣ ꯃꯄꯨꯡ ꯐꯥꯔꯦ ꯃꯄꯨꯡ ꯐꯥꯔꯦꯕ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯥꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯍꯩ ꯄꯥꯜꯂꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯑꯩꯅ ꯊꯥꯖꯕꯅꯦ ꯃꯅꯤꯀꯥꯟꯗ ꯃꯈꯨꯠꯁꯦ ꯊꯨꯝꯕꯅꯤ ꯀꯨꯆꯨ ꯃꯨꯕ ꯃꯤꯁꯦ ꯃꯈꯨꯠ ꯊꯨꯝꯕꯖꯥꯠꯅꯤ ꯑꯩ ꯈꯨꯠꯁꯦ ꯂꯩꯍꯥꯎ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯕꯔꯃꯤ ꯀꯝꯄꯣꯁꯁꯦ ꯑꯗꯨꯝ ꯌꯥꯎꯖꯕ ꯀꯨꯆꯨ ꯃꯨꯕ ꯃꯤꯁꯦ ꯃꯈꯨꯠ ꯊꯨꯝꯕ꯭ꯔꯕ ꯍꯥ ꯀꯨꯆꯨ ꯃꯨꯕ ꯃꯤꯁꯦ ꯃꯈꯨꯠ ꯊꯨꯝꯕ꯭ꯔꯕ ꯑꯗꯨꯏꯔ ꯅꯪ ꯕꯤꯅꯥ ꯇꯤꯚꯤꯁꯦ ꯊꯤ ꯋꯥꯡꯉꯤꯁꯦ ꯑꯁꯤ ꯌꯥꯎꯗꯕꯩ ꯋꯥꯡꯉꯤꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯤꯡꯁꯦ ꯆꯥ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯏꯁꯇꯥꯔꯠ ꯍꯧꯔꯛꯇ꯭ꯔꯦꯅꯦ ꯃꯌꯥꯝ ꯀ꯭ꯔꯤꯀꯦꯠ ꯋꯥꯔꯜ ꯀꯞꯁꯤꯕꯨ ꯍꯣꯔꯦꯟ ꯀꯅꯥ ꯀꯥꯗꯧ ꯃꯥꯟꯒꯦ ꯐꯥꯏꯅꯦꯜꯁꯤꯕꯣ ꯈꯨꯠ ꯊꯥꯗꯣꯛꯑꯒꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯍꯥꯟꯅ ꯆꯥꯔꯒ ꯍꯣꯔꯦꯟ ꯊꯧꯔꯣꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯇꯤꯡ ꯇꯧꯈ꯭ꯔꯅꯤꯕ ꯃꯌꯥꯝ ꯍꯣꯔꯦꯟ ꯀ꯭ꯔꯤꯀꯦꯠ ꯋꯥꯔꯜ ꯀꯞꯁꯤꯕꯨ ꯀꯅꯥ ꯀꯥꯗꯧ ꯃꯥꯟꯒꯦ ꯐꯥꯏꯅꯦꯜꯁꯤꯕꯨ ꯏꯟꯗꯤꯌꯥꯒ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯁꯤꯕꯨ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅ ꯉꯥꯏꯗꯧꯕ ꯏꯌꯥꯝꯕ ꯑꯩꯗꯤ ꯂꯩꯕ ꯃꯊꯛꯀꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤ ꯂꯦꯝꯃꯤꯌꯦ ꯅꯥꯎꯇꯣꯝꯕꯇꯣ ꯅꯪꯒꯤ ꯍꯂꯨꯋꯥ ꯑꯩ ꯍꯣꯔꯦꯟ ꯄꯣꯔꯛꯀꯦ ꯌꯣꯝꯃꯒ ꯄꯂꯦꯗꯅꯦ ꯂꯩꯔꯤꯁꯦ ꯃꯥ ꯑꯦ ꯄꯂꯦꯟ ꯌꯧꯈ꯭ꯔꯕ ꯃꯣꯏ ꯃꯌꯥꯝꯕ ꯂꯩꯇꯧꯔꯦ ꯁꯤꯗ ꯑꯩ ꯄꯣꯛꯃꯤꯟꯅꯕ ꯈꯔ ꯆꯠꯄꯤꯔꯨꯁꯤ ꯆꯧꯁꯤ ꯃꯥꯏ ꯁꯣꯔꯥꯠꯁꯦ ꯑꯩ ꯌꯥꯎꯅꯒꯗ꯭ꯔꯥ ꯇꯥꯡ ꯀꯌꯥ ꯇꯥꯡ 9ꯅꯦ ꯅꯝꯕ ꯀꯩꯅꯣ ꯅꯪꯗꯧ ꯃꯥꯟꯗꯦ ꯅꯥꯎꯇꯣꯝꯕ ꯅꯣꯏ ꯁꯣꯔꯥꯠ ꯀꯔꯝ ꯀꯥꯟ ꯇꯥꯒꯦ ꯀꯥꯟꯗ ꯉꯁꯤꯒꯤ ꯄꯥꯏꯔꯣꯠꯀꯤ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯕꯤꯔꯕ꯭ꯔꯣ ꯁꯃꯣꯁꯥꯗꯤ ꯗꯥꯁꯦ ꯅꯍꯥꯟꯒꯤꯗꯣ ꯍꯥꯎꯖꯕꯅꯤꯀꯣ ꯅꯍꯥꯟꯒꯤꯗꯣ ꯑꯦꯅꯔꯖꯤ ꯍꯥꯞꯆꯜꯂꯦꯅ ꯀꯟꯅ ꯑꯃꯨꯛ ꯊꯧꯈꯤꯅꯤꯀꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯇꯣꯡꯖꯔꯤꯀꯣ ꯍꯥꯟꯗꯁꯦ ꯅꯍꯥꯟꯒꯤ ꯁꯃꯣꯁꯥꯗꯣ ꯍꯥꯎꯋꯦꯕ ꯗ꯭ꯔꯥꯏꯚꯔ ꯁꯤꯟꯕ ꯃꯥꯜꯂꯤꯗ ꯈꯨꯊꯧꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯇꯃꯣꯏꯗꯤꯟ ꯊꯧꯕ꯭ꯔꯥ ꯆꯠꯂ ꯇꯥꯃꯣꯗꯤ ꯅꯪ ꯊꯧꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯊꯧꯕꯒꯗꯤ ꯅꯠꯇꯦꯀோ ꯑꯃꯨꯛ ꯇꯝꯒꯦ ꯀꯥꯏ ꯍꯥꯏꯔꯨꯅꯤꯀꯣ ꯑꯃꯨꯛ ꯑꯩ ꯊꯧ ꯍꯩ ꯀꯥꯏ ꯇꯧ ꯂꯩꯔꯝꯅꯤꯀꯣ ꯍꯩꯇꯕꯅꯤꯀꯣ ꯁꯤ ꯑꯆꯥꯄꯣꯠꯁꯤꯗꯤ ꯄꯥꯏꯗ ꯌꯥꯔꯣꯏ ꯃꯅꯤꯀꯥꯟ ꯇꯧꯔꯒ ꯍꯨꯝꯗꯣꯛꯈ꯭ꯔꯅꯤ ꯑꯝꯇ ꯄꯥꯏꯌꯨ ꯅꯪ ꯆꯥꯕ ꯂꯣꯏꯔꯕ ꯑꯣꯀꯦ ꯁꯤ ꯑꯆꯥꯄꯣꯠꯁꯤ ꯍꯨꯝꯗꯣꯛꯈ꯭ꯔꯅꯤ ꯃꯅꯪ ꯄꯥꯏꯒꯦꯔꯥ ꯃꯈꯥ ꯉꯝꯃꯣ ꯄꯋꯥꯔ ꯕꯦꯡ ꯅꯪ ꯃꯤ ꯑꯦ ꯃꯤ ꯒꯣꯗ꯭ꯔꯦꯖ ꯆꯪꯈ꯭ꯔꯦ ꯗꯦꯠ 8 ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯅꯥꯎꯇꯣꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯀꯦ ꯅꯪꯒꯤ ꯗꯦꯠ 8 ꯅꯠꯇ꯭ꯔꯣ ꯑꯩ ꯄꯨꯡ 8ꯗꯅꯤ ꯑꯌꯨꯛ ꯀꯌꯥ ꯈꯜꯂꯣ ꯅꯣꯡꯃ ꯅꯪ ꯁꯣꯔꯥꯠꯇ ꯅꯣꯡꯃ ꯌꯦꯛꯈꯠꯄ ꯌꯥꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯅꯪ ꯗꯦꯠꯇꯣ ꯏꯟꯚꯤꯇꯦꯁꯟꯁꯨ ꯊꯥꯕ ꯍꯧꯗ꯭ꯔꯤ ꯍꯥꯏꯔꯝꯃꯦ ꯃꯤ ꯍꯥꯏꯔꯝꯃꯦ ꯏꯟꯚꯤꯇꯦꯁꯟ ꯄꯤꯕꯗꯣ ꯅꯨꯃꯤꯠꯇꯣ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯌꯥꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯇꯥ ꯌꯧꯖꯔꯦꯀꯣ ꯏꯁꯤꯡ ꯑꯝꯇ ꯄꯤꯕꯤꯌꯨ ꯀꯩꯅꯣ ꯃꯥꯏ ꯍꯂꯨꯋꯥꯁꯦ ꯌꯥꯝ ꯀꯜꯂꯤꯗ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤꯃꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯑꯒꯦ ꯁꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯏꯜꯂꯛꯀꯗ꯭ꯔꯥ ꯃꯥꯜꯂꯦ ꯆꯠꯂꯣ ꯎꯇꯤꯟ ꯃꯥꯃꯅ ꯍꯣꯔꯦꯟ ꯏꯜꯂꯛꯀꯗ꯭ꯔꯥ ꯎꯇꯤꯟ ꯃꯥꯡꯉꯣꯏ ꯃꯥꯟꯗ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯃꯔꯤꯀꯥꯟꯇ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯁꯦꯡꯕ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯑꯃꯨꯛ ꯃꯥꯡꯉꯦ ꯎꯇꯤꯟ ꯑꯃꯨꯛ ꯃꯥꯜꯂꯦ ꯁꯦ ꯑꯁ ꯇꯣ ꯕꯥ ꯐꯖꯩ ꯚꯥꯏ ꯑꯗꯣ ꯑꯗꯣ ꯚꯥꯏ ꯚꯥꯏ ꯂꯥꯏꯞ ꯌꯦꯡꯉꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯤ ꯁꯣꯏꯗꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯊꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯚꯥꯏ ꯐꯖꯕꯅꯦ ꯃꯨꯟ ꯔꯥꯁꯤ ꯂꯩꯕ ꯍꯥꯏꯗꯣꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯣꯁꯦꯞꯅ ꯃꯨꯟ ꯔꯥꯁꯤ ꯂꯩꯕꯤꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯃꯥꯏꯗ ꯈꯔ ꯁꯣꯏꯕꯩ ꯋꯥꯅꯤ ꯁꯛꯇꯤ ꯐꯖꯩꯌꯦꯕ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩꯗꯤ ꯍꯥꯏꯕꯕꯨ ꯁꯛꯇꯤ ꯑꯣꯈꯥꯛ ꯍꯥꯏꯕ ꯁꯛꯇꯤ ꯑꯣꯈꯥꯛ ꯀꯥꯐꯥꯠꯂꯦ ꯁꯦ ꯃꯌꯥꯗꯤ ꯂꯣꯡꯅ ꯈꯥꯛꯄꯅꯦ ꯁꯤ ꯑꯗꯨꯝ ꯊꯥꯗꯔꯒꯦ ꯃꯈꯥꯗ ꯍꯣꯔꯦꯟ ꯈꯨꯟꯗꯣꯛꯑꯁꯤ ꯀꯨꯀꯨꯔꯦꯁꯦ ꯆꯥꯛ ꯂꯥꯝꯃ ꯀꯥꯟꯗ ꯀꯨꯀꯨꯔꯦ ꯂꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯎꯕ ꯅꯪ ꯈꯪꯉꯣꯏ ꯁꯤ ꯃꯈꯣꯏꯅꯤ ꯖꯔꯅꯤ ꯑꯁꯥꯡꯕ ꯆꯠꯄ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ
ꯑꯩꯗꯤ ꯌꯥꯝꯅ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯕꯗ ꯋꯦꯗꯔꯁꯤꯗꯤ ꯅꯣꯡ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯣꯝ ꯑꯗꯨꯝ ꯂꯩꯅꯤ ꯄꯥꯛ ꯇꯥꯔꯣꯏ ꯃꯌꯥꯝ ꯗꯨꯅꯤꯌꯥꯁꯤ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯇꯁꯦꯡ ꯉꯁꯤ ꯅꯣꯡ ꯆꯨꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯕꯣ ꯅꯣꯡ ꯆꯨꯔ ꯆꯨꯔꯦꯅ ꯇꯨꯔꯦꯟ ꯌꯦꯡꯍꯜꯂꯣ ꯇꯨꯔꯦꯟ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯏꯃꯥꯏꯒꯤ ꯐꯤꯕꯝꯅꯦ ꯃꯌꯥꯝ ꯉꯁꯤ ꯅꯣꯡꯇꯪꯒ ꯂꯦꯞꯇꯅ ꯅꯣꯡ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎꯗꯣ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯊꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯕ ꯃꯊꯧ ꯇꯥꯏꯀꯣ ꯇꯧꯗꯁꯅꯨꯗ ꯑꯩꯈꯣꯏ ꯇꯨꯡꯊꯔ ꯃꯤ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅꯦ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯂꯣꯏ ꯍꯥꯏꯒꯠꯂꯦ ꯃꯥꯏꯕ ꯂꯩ ꯍꯥꯏꯗꯅ ꯏꯁꯤꯡ ꯏꯃꯥꯏꯁꯦ ꯂꯣꯏ ꯋꯥꯡꯈꯠꯂꯦ ꯍꯥꯏꯒꯠꯂꯦ ꯇꯣ ꯁꯤꯒꯤ ꯂꯝꯄꯥꯛꯀꯁꯦ ꯂꯣꯏ ꯊꯨꯝꯖꯤꯟꯕ ꯍꯧꯔꯦ ꯑꯗꯣ ꯈꯒ ꯃꯥꯏꯕꯕꯨꯗꯤ ꯂꯩꯌꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥ ꯄꯣꯊꯥꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯂꯣꯏ ꯂꯝꯄꯥꯛꯀꯁꯦ ꯂꯣꯏ ꯍꯥꯏꯖꯜꯂꯦ ꯏꯁꯤꯡꯅ ꯑꯩ ꯃꯐꯝꯕꯨꯗꯤ ꯈꯪꯉꯦꯕ ꯑꯩꯗꯣ ꯉꯝꯃꯦ ꯍꯥꯏꯕꯀꯣ ꯑꯣꯏꯗꯦꯗꯣ ꯀꯩꯅꯣ ꯁꯦꯠꯄꯤꯔꯣ ꯌꯥꯔꯦ ꯁꯦꯠ ꯑꯩꯅ ꯌꯥꯔꯦ ꯅꯪ ꯁꯤ ꯒꯣꯗ꯭ꯔꯦꯖꯇ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯄꯤꯒꯅꯨꯀꯣ ꯑꯃꯦꯔꯤꯀꯥꯗ ꯅꯪ ꯆꯥꯕꯗꯣ ꯈꯔ ꯆꯥꯏꯗꯨ ꯇꯥꯃꯣꯏꯇꯦ ꯅꯪꯕꯨ ꯅꯣꯡꯁꯤꯕꯨ ꯍꯥꯡꯍꯟꯕ ꯄꯥꯝꯂꯕ꯭ꯔꯅꯦ ꯂꯨꯞꯄꯒ ꯆꯥꯕ ꯍꯥꯏꯗꯨꯅ ꯁꯤꯅꯤ ꯑꯌꯣ ꯃꯌꯥꯝ ꯁꯤꯗ ꯌꯣꯜꯂꯤꯕ ꯒꯨꯂꯥ ꯕꯦꯔꯥ ꯀꯩꯀꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯆꯠꯄꯤꯔꯒꯗꯤ ꯑꯃꯃꯝꯇ ꯂꯩꯕꯤꯌꯣ ꯏꯃꯥꯒꯤꯅ ꯌꯣꯟꯖꯔꯤꯁꯦ ꯅꯣꯡꯁꯦ ꯈꯥꯝꯕꯕꯨꯗꯤ ꯌꯥꯏꯌꯦ ꯅꯣꯡꯁꯤ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯄ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯅꯨꯡꯁꯤꯠꯁꯤ ꯃꯩꯅꯦ ꯁꯤꯂꯣꯡ ꯋꯦꯗꯔꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯄꯨꯀꯦ ꯅꯪ ꯄꯣꯀꯦꯠ ꯍꯥꯞꯇꯦ ꯅꯪ ꯌꯨꯝ ꯄꯨꯀꯦ ꯍꯥꯏꯔꯣ ꯅꯪ ꯅꯠꯇꯤꯌꯦ ꯍꯣꯔꯦꯟ ꯄꯥꯏꯊꯔꯛꯑꯦ ꯇꯧꯕ ꯏꯆꯥꯅꯨꯄꯤ ꯄꯤꯖꯧꯁꯤꯔ ꯑꯗꯨꯝ ꯇꯧꯕ ꯃꯤꯛꯁ ꯇꯧꯔ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯤꯖꯒꯦꯅ ꯄꯤꯀꯥꯎ ꯍꯥꯞꯆꯒꯦ ꯇꯧꯔꯒ ꯍꯣꯔꯦꯟ ꯂꯩꯕꯤꯒꯦ ꯏꯁ ꯃꯤꯛꯁ ꯇꯧꯔ ꯆꯥꯕ ꯍꯥꯎꯋꯦ ꯅꯪ ꯈꯪꯍꯧꯗ꯭ꯔꯕ ꯃꯌꯥꯝꯁꯤꯒꯤꯀꯣ ꯀꯩꯅꯣꯁꯤꯒ ꯀꯩꯕ ꯍꯂꯨꯋꯥ ꯑꯉꯥꯡꯕꯁꯤꯒ ꯀꯨꯔꯀꯨꯔꯦꯒꯤ ꯀꯝꯕꯤꯅꯦꯁꯟꯁꯦ ꯕꯦꯔꯥ ꯀꯥꯏ ꯁꯤ ꯈꯨꯍꯥꯎ ꯑꯣꯏꯗꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯤꯗꯣ ꯊꯣꯛꯂꯛꯑꯣ ꯑꯩ ꯇꯧꯒꯦ ꯑꯩ ꯍꯥꯎꯇꯦ ꯀꯗꯥꯏ ꯅꯔꯩ ꯈꯦꯠꯇꯕ ꯅꯪꯅ ꯇꯞꯇꯥꯏ ꯆꯥꯊꯣꯛꯈ꯭ꯔꯒ ꯍꯥꯎꯇꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯍꯂꯨꯋꯥꯁꯦ ꯑꯩꯈꯣꯏꯅ 3 4 ꯆꯥꯃꯁꯅ ꯀꯣꯠꯄꯗ ꯂꯣꯏ ꯃꯅꯤꯀꯥꯟꯇꯗꯤ 2 ꯀꯣꯠꯄꯗꯕꯨ ꯂꯣꯏꯒꯤꯅꯦ ꯅꯔꯩ ꯈꯦꯠꯇꯕ ꯃꯤꯅ ꯑꯍꯥꯎꯕ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯎꯕ ꯌꯥꯝ ꯈꯪꯒꯟꯕ ꯅꯨꯄꯥꯅꯤ ꯆꯥꯛ ꯊꯣꯡꯅ ꯂꯥꯏꯚ ꯌꯦꯡꯖꯔꯤ ꯍꯥꯏꯔꯤ ꯏꯆꯦ ꯖꯦꯅꯤꯇꯥ ꯑꯉꯣꯝꯅ ꯆꯥꯛ ꯀꯥ ꯂꯩꯔꯝꯅꯤꯀꯣ ꯏꯆꯦ ꯌꯥꯔꯒꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯍꯥꯞꯄꯤꯔꯝꯃꯣ ꯊꯨꯝꯒꯤ ꯃꯍꯨꯠꯇ ꯆꯤꯅꯤ ꯑꯣꯏꯅ ꯊꯥꯛꯆꯜꯂꯨꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯅꯤꯀꯣ ꯈꯥꯏꯅꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯗꯅ ꯀꯔꯝꯕ ꯀꯂꯥꯒꯤ ꯋꯥꯈꯜꯗ ꯊꯨꯝꯒꯤ ꯃꯍꯨꯠꯇ ꯆꯤꯅꯤ ꯊꯥꯛꯂꯤꯕꯅꯣ ꯍꯥ ꯃꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯂꯣꯡ ꯌꯧꯁꯟꯖꯔꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯕ ꯃꯇꯝꯗꯤ ꯀꯨꯏꯗ꯭ꯔꯦ ꯀ꯭ꯔꯤꯀꯦꯠ ꯄꯨꯡ 9 ꯍꯧꯅꯤ ꯏꯕꯨꯡꯉꯣ ꯄꯨꯡ 3 3:30 ꯇꯣꯁ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅꯦ 3:30 ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯂꯣꯏꯁꯟ ꯊꯝꯖꯟꯕꯒ ꯄꯨꯡ 9 ꯍꯧꯗꯣꯏꯅꯤ ꯃꯥꯅꯦ ꯂꯝꯕꯤ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 2020 ꯋꯥꯔꯜ ꯀꯞꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯚꯔꯁꯦꯁ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯂꯩ ꯑꯗꯣ ꯀꯅꯥꯅ ꯀꯥꯗꯧ ꯃꯥꯟꯒꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯕꯦꯠ ꯇꯧꯕꯤꯔꯣ ꯏꯟꯗꯤꯌꯥ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯀꯥꯟꯇ ꯏꯇꯥꯎ ꯃꯅꯤꯀꯥꯟꯇꯒ ꯑꯩꯒꯕꯨꯗꯤ ꯉꯁꯤ ꯕꯣꯜꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯅꯔꯦ ꯄꯩꯁꯥ ꯊꯥꯅꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯊꯥꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯅꯨ ꯊꯥꯅꯕ ꯉꯥꯅꯨ ꯂꯥꯕ ꯑꯣꯏꯅ ꯊꯥꯅꯔꯦ ꯉꯥꯅꯨꯗꯣ ꯄꯩꯁꯥꯅꯤ ꯀꯩꯅꯣ ꯀꯥꯏꯗꯩ ꯈꯨꯜꯂꯨꯗꯣꯔꯤꯒꯦ ꯃꯌꯥꯝꯅ ꯖ꯭ꯋꯥꯒꯤ ꯇꯥꯏꯞ ꯈꯟꯈꯤꯅꯦꯕ ꯌꯦꯁ ꯆꯨꯝꯃꯦ ꯖ꯭ꯋꯥꯔ ꯆꯤꯡꯕ꯭ꯔꯥ ꯄꯩꯁꯥ ꯍꯥꯏꯔꯒꯗꯤ ꯃꯅꯤꯀꯥꯟꯇꯅ ꯍꯥꯏꯅ ꯏꯇꯂꯤꯅ ꯀꯥꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯥꯅꯤ ꯍꯥꯏꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯕꯦꯠ ꯇꯧꯔꯤꯕ ꯑꯩꯒꯤ ꯇꯤꯝꯁꯤꯅ ꯍꯥꯏꯕꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯁꯤꯅ ꯀꯥꯔꯒꯗꯤ ꯃꯅꯤꯀꯥꯟꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯍꯥ ꯀꯥꯝꯕ ꯑꯃ ꯇ꯭ꯔꯤꯠ ꯇꯧꯔꯅꯤ ꯑꯩꯅ ꯁ꯭ꯄꯣꯔꯠ ꯄꯤꯔꯅꯤ ꯑꯩꯁꯦ ꯄꯣꯠꯇꯤ ꯄꯨꯀꯠꯄꯅꯦ ꯌꯥꯝ ꯑꯗꯒꯤ ꯃꯅꯤꯀꯥꯟꯇꯅ ꯈꯜꯂꯤꯕ ꯏꯇꯂꯤꯅ ꯀꯩꯒꯨꯝꯕ ꯀꯥꯔꯒꯅ ꯃꯌꯥꯝ ꯆꯥꯕ ꯀꯣꯟꯅꯅꯕ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯕ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯨꯃ ꯑꯩꯅ ꯑꯃꯨꯛ ꯇ꯭ꯔꯤꯠ ꯇꯧꯔꯅꯤ ꯃꯃꯥꯡ ꯋꯥꯔꯜ ꯀꯞꯇꯁꯨ ꯅꯣꯏꯍꯜꯂꯤ ꯑꯩꯗꯤ ꯆꯥꯔ ꯆꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥꯡ ꯋꯥꯔꯜ ꯀꯞꯇꯁꯨ ꯐ꯭ꯔꯥꯟꯁ ꯄꯣꯕꯒꯤ ꯏꯔꯣꯏ ꯆꯥꯕꯩ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯟꯕ ꯂꯥꯡꯕꯩꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯤꯠ ꯇꯧꯔ ꯂꯩꯔꯕꯅꯦ ꯃꯌꯥꯝ ꯊꯥꯖꯕꯤꯔꯣ
ꯚꯣꯠꯀꯤ ꯃꯇꯥꯡꯗꯣ ꯏꯕꯣ ꯚꯣꯠꯀꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯅꯦꯍꯦ ꯅꯪ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯅꯣ ꯂꯦꯞꯄꯤꯗꯣ 3-4ꯅꯤ ꯑꯗꯩꯗ ꯑꯩꯅ ꯊꯥꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯀꯦꯟꯗꯤꯗꯦꯠ 5ꯗꯅꯦ ꯑꯩꯅ ꯊꯥꯔꯤꯗꯣ ꯅꯣꯏꯗꯤ ꯑꯃꯃꯝꯇꯅꯤ ꯄ꯭ꯔꯦꯝꯖꯤꯠ ꯅꯤꯉꯣꯝꯕꯝ ꯏꯇꯂꯤꯗ ꯂꯩꯔꯦꯌꯦ ꯋꯥ ꯑꯩꯒꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯃꯅꯤꯀꯥꯟꯇ ꯄꯨꯜꯂꯦ ꯅꯪ ꯗꯥꯎ ꯌꯥꯔꯣꯏ ꯑꯁ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯉꯥꯅꯨ ꯆꯥꯗꯣꯔꯤꯕ ꯇꯧꯔꯤꯁꯦ ꯅꯍꯥꯟꯃꯨꯛ ꯅꯪ ꯏꯁꯤꯡꯗ ꯀꯨꯝꯈꯤꯕꯩꯗꯣ ꯅꯤꯡꯁꯤꯡꯉꯤꯀꯣ ꯔꯤꯀꯤ ꯁꯤꯡ ꯁꯔꯥꯡꯊꯦꯝ ꯏꯇꯂꯤꯅ ꯏꯀꯥꯗ ꯀꯥꯔꯦꯌꯦ ꯑꯁ ꯑꯝꯇꯪ ꯊꯦꯡꯅꯁꯤꯔꯥ ꯀꯩꯅꯣꯝꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯔꯣꯏꯃꯤꯟꯅꯒꯦ ꯍꯥꯏꯔꯕ ꯏꯁꯤꯡꯗ ꯉꯥꯅꯨꯗꯣ ꯅꯕ ꯅꯣꯏ ꯏꯇꯂꯤ ꯀꯥꯡꯕꯨ ꯍꯧꯅꯔꯒ ꯉꯥꯅꯨꯗꯣ ꯈꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯏꯇꯂꯤ ꯀꯥ ꯇꯥꯔꯒꯗꯤ ꯑꯍꯨꯝ ꯑꯣꯏꯅ ꯁꯣꯟꯁꯦ ꯑꯃꯁꯨ ꯊꯣꯛꯍꯜꯂꯣ ꯈꯪꯗꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯗꯤ ꯆꯥꯔ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯍꯥꯏꯔꯤꯌꯦ ꯁꯗꯥꯟꯗ ꯍꯌꯦꯡꯗꯣ ꯑꯩꯁꯨ ꯑꯥꯔꯖꯦꯟꯇꯤꯅꯥꯗꯁꯨ ꯂꯩꯌꯦꯕ ꯍꯌꯦꯡꯗꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯑꯗꯨꯅ ꯀꯣꯄꯥꯅꯤꯗꯅ ꯑꯗꯨꯅ ꯀꯣꯄꯥꯅꯦ ꯁꯤꯅ ꯉꯁꯤꯅ ꯌꯨꯔꯣ ꯀꯞꯅꯤꯗꯅ ꯀꯣꯄꯥꯒꯤꯗꯤ ꯍꯌꯦꯡ ꯄꯨꯡ 6:30ꯗ ꯂꯩꯕꯅꯦꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯒ ꯀꯅꯥꯒꯅꯣ ꯂꯩꯕꯗꯨꯕꯣ ꯌꯥꯏꯌꯦ ꯒꯥꯡꯃꯩ ꯁꯤꯡ ꯉꯥꯅꯨꯗꯣ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯖꯒꯦ ꯍꯦ ꯌꯥꯎꯕꯤꯌꯨ ꯌꯥ ꯌꯥꯎꯗꯕ ꯑꯍꯟ ꯌꯥꯎꯔꯛꯀꯅꯣ ꯌꯥ ꯌꯥꯎꯗꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯣ? ꯇꯧꯗꯤꯌꯦ ꯉꯥꯅꯨ ꯆꯥꯕ ꯀꯥꯟꯗ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟ ꯐꯪꯕ ꯈꯣꯏꯗꯤ ꯆꯥꯕ ꯉꯝꯃꯣꯏꯌꯦ ꯃꯅꯤꯀꯥꯟꯇꯗꯒꯤ ꯍꯥꯟꯅ ꯆꯂꯥꯟ ꯑꯃ ꯀꯛꯄꯤꯔꯣ ꯂꯩꯁꯥꯅ ꯌꯥ ꯌꯥꯎꯗꯕ ꯌꯥꯎ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯀꯩꯅꯣ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯈꯥꯏꯕꯗ ꯌꯥꯔꯣꯏꯕ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅꯅꯦꯕ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯈꯥꯏꯁꯤ ꯍꯥꯏꯕꯗ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯔꯇꯟ ꯊꯣꯛꯆꯣꯝꯅ ꯍꯥꯏꯔꯤꯌꯦ ꯕ꯭ꯔꯗꯔ ꯔꯇꯟ ꯊꯣꯛꯆꯣꯝꯅ ꯍꯥꯏꯔꯤꯌꯦ ꯏꯇꯂꯤꯗꯣ ꯏꯌꯥ ꯌꯥꯗꯦꯗ ꯇꯤꯝꯗꯣ ꯍꯥꯏꯔꯤꯌꯦ ꯈꯪꯅ ꯀꯥꯟꯅ ꯇꯧꯔꯛꯏꯅꯤꯕ ꯂꯥꯏ ꯊꯥꯔꯤ ꯍꯥꯏꯕꯣꯕ ꯑꯟꯗ꯭ꯔꯣꯒꯤ ꯍꯩ ꯃꯍꯤ ꯊꯛꯑꯦ ꯉꯥꯎꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯃꯥꯡ ꯊꯧꯔꯤ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯇꯥꯍꯧꯕꯁꯦ ꯑꯣꯏꯅ ꯈꯨꯜꯂꯒ ꯆꯥꯔꯦ ꯃꯅꯤꯀꯥꯟꯗ ꯖꯒꯣꯏ ꯑꯃ ꯁꯥꯔꯛꯑꯣꯅ ꯑꯩ ꯏꯁꯩ ꯁꯛꯂꯒꯦ ꯖꯒꯣꯏ ꯁꯥꯔꯛꯑꯣ ꯀꯨꯇꯨꯁꯤꯒ ꯇꯧꯔꯤꯗꯣ ꯅꯥ ꯇꯧꯔꯣ ꯅꯥ ꯁꯣꯟ ꯅꯣꯝꯖꯜꯂꯛꯑꯣ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯑ ꯁꯥꯒꯗꯕ ꯏꯁꯩ ꯁꯛꯀꯗꯕ ꯁꯛꯄ ꯍꯩꯇꯕꯅꯤ ꯀꯥꯏ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯑꯣꯍꯣ ꯏꯁꯩ ꯁꯛꯎ ꯀꯥꯟꯗ ꯋꯦꯗꯔꯁꯤꯗꯤ ꯐꯖꯔꯦ ꯌꯥꯗꯦ ꯅꯪ ꯏꯁꯩ ꯁꯛ ꯁ꯭ꯋꯤꯖꯔꯂꯦꯟꯅ ꯄꯣꯕꯗ ꯉꯥꯅꯨ ꯆꯥꯔꯣꯁꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩꯒꯤꯗꯤ ꯏꯇꯂꯤꯅ ꯏꯀꯥꯗ ꯀꯥꯔꯦꯅꯦ ꯏꯇꯂꯤꯅ ꯏꯀꯥꯗ ꯀꯥꯔꯒꯅꯦ ꯏꯆꯥꯗ ꯆꯥꯔꯅꯦ ꯏꯄꯨꯗ ꯑꯗꯨꯝ ꯄꯨꯊꯣꯛꯄꯗꯣ ꯃꯐꯝꯗꯤ ꯇꯥꯁꯤꯗ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯒꯦ ꯀꯂꯤꯁꯥ ꯀꯔꯝ ꯀꯥꯟꯗ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯑꯥꯛ ꯇꯧꯔꯒꯦ ꯆꯔꯥ ꯍꯦꯟꯕꯗꯤ ꯐꯠꯇꯦꯕ ꯆꯝꯐꯨꯠ ꯅꯠꯇ꯭ꯔꯒꯅ ꯆꯥꯛꯀ ꯇꯣꯠꯂ ꯆꯥꯕ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯍꯌꯦꯡ ꯏꯇꯂꯤꯅ ꯀꯥꯕ ꯑꯃꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯅ ꯀꯥꯕ ꯑꯗꯨꯗꯨꯒꯤ ꯆꯥꯛꯇꯣ ꯁꯤꯟꯕꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯄꯣꯇꯦꯝ ꯊꯥꯖꯔꯛꯀꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯤꯝ ꯉꯝꯃꯤꯕ ꯃꯤꯗꯨꯒ ꯇꯧꯔ ꯐꯣꯇꯣ ꯑꯃ ꯇꯤꯝ ꯃꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁ꯭ꯋꯤꯁꯇꯤꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯃꯅꯤꯀꯥꯟꯇꯁꯨ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯁꯨꯝ ꯕꯤꯠꯇ ꯁꯨꯝ ꯇꯧꯖꯕ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯐ꯭ꯔꯥꯟꯁꯁꯦ ꯈꯔ ꯁꯣꯜꯂꯦꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯐ꯭ꯔꯥꯟꯁꯇ ꯂꯦꯞꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯀꯥꯕ ꯀꯥꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯀꯦꯔꯤꯟ ꯕꯄꯦꯔꯣ ꯏꯁꯤꯕꯣ ꯄꯥꯄꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯇꯣꯛꯑ ꯆꯥꯖꯒꯦ ꯍꯥꯏꯅꯤ ꯄꯥꯄꯤ ꯌꯥꯎꯔꯗꯤ ꯏꯟꯖꯨꯔꯤ ꯂꯩꯕꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯕ ꯄꯣꯛꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯐ꯭ꯔꯥꯟꯁꯇ ꯂꯦꯞꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤꯗ ꯕ꯭ꯔꯗꯔ ꯔꯣꯃꯦꯟ ꯊꯧꯆꯧ ꯉꯁꯤꯒꯤ 2020 ꯋꯥꯔꯜ ꯀꯞꯇꯨꯗꯤ ꯏꯟꯗꯤꯌꯥꯅ ꯀꯝꯄꯜꯁꯔꯤ ꯀꯥꯔꯅꯤ ꯑꯁ ꯑꯩ ꯃꯅꯤꯀꯥꯟꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤ ꯀꯥꯒꯟꯗꯕꯅꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯤꯁꯦ ꯕꯨꯝꯔꯥꯅ ꯅꯩꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯁꯇꯔꯁꯤꯡ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯀꯥꯟꯇ ꯄꯤꯖꯗꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯟ ꯑꯦꯗꯃꯤꯟ ꯄꯤꯖꯗꯕꯗꯤ ꯌꯥꯗꯦ ꯀꯩ ꯍꯥꯏꯕꯅꯣ ꯃꯥ ꯑꯦꯁ ꯕꯥꯔ ꯑꯣꯏꯕ ꯌꯥꯏ ꯁꯥꯎꯔꯦ ꯃꯅꯤꯀꯥꯟꯇꯗ ꯇꯧꯔꯒ ꯃꯊꯤ ꯀꯂꯦꯖꯥꯗꯣ ꯈꯔ ꯊꯤꯜꯍꯜꯂꯛꯑꯁꯨ ꯊꯤꯜꯍꯜꯂꯛꯀꯦꯁꯦ ꯍꯌꯦꯡ ꯑꯁꯪꯕ ꯂꯝꯍꯥꯡ ꯑꯁꯪꯕ ꯂꯕꯨ ꯑꯁꯪꯕ ꯂꯝꯍꯥꯡ ꯈꯣꯏꯗꯣꯛꯀꯦ ꯈꯣꯏꯗꯣꯛꯀꯦ ꯅꯠꯇꯦ ꯃꯁꯛꯇꯤ ꯃꯥꯟꯅꯩꯌꯦꯕ ꯐꯨꯔꯤꯠꯁꯤꯒꯅꯦ ꯅꯠꯇꯦ ꯐꯨꯔꯤꯠꯁꯤꯒ ꯃꯥꯒꯤ ꯀ꯭ꯔꯣꯁꯀꯤ ꯕꯦग ꯑꯃ ꯌꯥꯜꯂꯤꯁꯦ ꯁꯤꯗꯅꯦ ꯅꯪꯅ ꯃꯥꯜꯂꯤꯗꯣ ꯑꯩ ꯈꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯥꯕꯩ ꯁꯣꯏ ꯌꯧꯖꯔꯛꯑꯦ ꯍꯧꯖꯤꯛ ꯈꯥꯕꯩ ꯁꯣꯏ 7 MR ꯂꯩꯕꯗꯣ ꯑꯣꯛ ꯃꯔꯤꯟꯗꯣ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯉꯥꯎꯕꯗꯣ ꯆꯨꯝꯅ
ꯂꯝꯄꯥꯛꯁꯤꯗ ꯊꯥꯕꯜ ꯀꯥꯎꯊꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ Hey, 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 hey! पेट्रोल बीदसी कहीं नो मैं अखंग याव दम ताई बिरो बदरो के पेट्रोल बीदसी कहीं नो ऑयल पंप खरा दे पीबे याव ए दुगा कहीं नो ऑयल पंप आया बद होसी पेट्रोल बीदसी कहीं नो मैं अखंग याव दम ताई बिरो ऑयल पंप खरा दे नो पीबे याव ए बा आया मा दे पेट्रोल नम दा पीगे बा Kau nuai berapa? कतर दौना ले रे हा बा Nuai berapa? Ha? Adum komitmen adum kai tu bila tu tahu kai. Tahu. weather ji bok Mari pada sana tahu kai. Kantek hai sini. Mari sahab. so refreshing hoire ngasi weather ji di Kai tak kaloi. Kantek tu ina pemia matu gi tu dah. Banyak tak kaloi. nura thang mana kudu thang galak no Aman di hayat di punya tu hai biar. Hai tu nak biar. Tadu di tu hai roi. Hai kai no dah di tam sing kan di sana di tam nak hai tu biar. uloi sister Rosita semsa शिवाजी याव दोरे में Ada adu di hai dok nak biar roi. Adu di manung di aina sedang dah hai yang di tahu nak kalau. No dah itu hangyat di adu di kontek ni kan. Kontek hai jadi manung di biar apa ni. Adu public roi. मैम आदा लेबो हॉस्टल जे कई हॉस्टल मांगे मैम गेस्ट तो बिरो ने कमेंट ड्रॉप तो बिरो कई हॉस्टल मांगे होंगे Kaya mo khalige. Ati hai se kaya no. Per month no. Per month. sister ko in sa sai je hojik taret khul dene isal nung si tombi yogi hayeng je yum sanga ban mi ta ba ko adu dugi koi moi gi leiru ba मैम koi gi manipur praja मैम na madi bang bira ki ba po chai मैम do koi singa mai university da adu do koi thin ba sa bane hayeng yum sanga ban na be da makta Ha, pakla ko. chumi babila cancer home san comment chum na drop to bek mana tu di hayeng koi bon ka ba po bagi nganu sa boi lak biro mafam to koi haijara ge अदु तो मैं दुगी छित ना कोई ना जे वांगांग की का आई की दाओ के ना मा कनो ना प्राइवेट दा अब जे आई दे का का amtaga ayo अभी मैं हजिक के कमेंट सुन ना बे खिलिंग दो अदा आई को हरन जे कोई इतली का कनो का स्विट्जरलैंड ले बा अदो अपो मी दुदा अपो ना अनु जे का तो तो ना दे बा दो अपो मी जे बा जे को प्राइवेट जे आई दाओ जे asi को दे बा पीओ आई जे बा मा रे का अनु जे को दागा दा बाई दा ने बा अदा तो ने बा आई स्पोर्ट ऑफ जिना कोई मैंने भी दाजिना जे बे अदा दाजि सिली कोई है ना मादी मो खरा दिकी बाई दा रे को याउ दी या दा बा दा अको बा दा Koi ni tu bisa. मादी अका बा तो मागी ने को मैं Ada sai koi. maya nga song thori nakan dagi maya nga song thori ulla roi 가지पति एकदम अतुङ अकाबदो मागी ओइ Koi ni agam tu ini. ya ma koi handa अपोबदो प्रि ओइदुने social media da koi gi saung bunglom sai ki da koi gi street food anau ba ma hange hai ba do ya ma hawe hai ba do koi gi ya su honge ya su hawe ma phom do adu yo sala ka do re em cha ba sa ki yo bi ru ra bra ma hau ka mai tau ke 제가 비다나 가는 파스리로 메시지를 이렇게 맞지로나 제가 이제 넘버리 가면 제가 비다 제가 करी मथेरो इधरो आइसु साबला के इनवाइट फंगरसु ये जेगा बिता हयेंगी कनो से समाइ तो बने मा कनो ना प्रियोना मोजे पोगदबा आई कनो गानु जि लैबा अदुगा दाजिना मफम पुथोकबा दाजि से अका बजे मागी नेबा दाजि से दाजि किनेबा को aina sajaba ओइदुनेबा अदुगो आइसे हसानि फिबम जि कन्डिसन जि किनंग नि फत्तबने थाउजी जाद्रबने दाउनंग तो थाउजी करिनोबा आनासे पियोजे ना आइसे नम्र हालगे हाय दुबा खंदी आइसे थाउ जाद्रबनेबा माने तौदुजी करिनोबा Hauji na wanda ai wa ma hai ke ba. Anu si nang na ku nge hai dana na taka ma na lai re hai dana. Nang sa da ya de hai hai ba lai ke Alu so.
ꯃꯍꯤ ꯆꯥꯎ ꯑꯂꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯊꯥꯎ ꯌꯥꯎꯕ ꯄꯣꯠ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯤꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯤꯅꯦ ꯑꯦ ꯁꯧꯒ꯭ꯔꯤꯗ ꯊꯥꯛꯅꯕ ꯎꯀꯥꯕꯤꯗꯨꯁꯨ ꯑꯩ ꯉꯝꯃꯦ ꯑꯗꯨꯗꯤ ꯑꯗꯨꯐꯥꯎꯗꯤ ꯍꯣꯁ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯗꯨꯐꯥꯎꯒꯤ ꯏꯖꯠ ꯐꯥꯎꯗꯤ ꯂꯩꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯕꯣꯟ ꯄꯣꯔꯕ ꯗꯥꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯨꯗ ꯁꯧꯒ꯭ꯔꯤ ꯊꯥꯛꯅꯕ ꯎꯀꯥꯕꯤꯗꯣ ꯑꯗꯨ ꯌꯥꯎꯔꯝꯃꯣ ꯂꯩꯔꯦ ꯆꯥꯗ ꯆꯥꯔꯦ ꯃꯌꯥꯝ ꯄꯣꯂꯣꯏ ꯇꯐ ꯒ꯭ꯔꯥꯎꯟ ꯂꯩꯔꯦ ꯀꯃꯦꯟ ꯈꯔ ꯄꯥꯊꯣꯛꯄꯤꯌꯨ ꯔꯥꯖꯤꯛꯀꯤ ꯄꯨꯟꯁꯤꯁꯤ ꯄꯥꯝꯖꯩꯅꯦꯀꯣ ꯑꯀꯥꯕ ꯃꯥꯒꯤꯅꯤ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯄꯥꯝꯃꯨꯅꯨ ꯍꯛꯆꯥꯡ ꯌꯥꯝ ꯐꯠꯇꯦ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯥꯒꯜꯂꯤ ꯏꯂꯤ ꯃꯉꯥꯡꯅ ꯍꯥꯏꯔꯤꯌꯦ ꯗꯥꯖꯤꯠꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯦ ꯅꯍꯥꯟꯈꯣꯏꯒ ꯃꯥꯟꯅꯗꯦ ꯁꯣꯏꯗꯅ ꯁꯛꯀ ꯎꯊꯣꯔꯛꯇꯧ ꯃꯥꯜꯂꯤꯗ ꯍꯥꯏꯌꯦ ꯃꯉꯣꯟꯗꯗꯤ ꯄꯤꯗ꯭ꯔꯦ ꯀ꯭ꯂꯕꯀꯤ ꯃꯤꯈꯩꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯥꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯤ ꯁꯦꯠꯁꯦ ꯄꯥꯏꯌꯣ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯃꯌꯥꯝ ꯍꯔꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯒꯥꯡꯃꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯒ ꯁꯤꯒꯗꯤ ꯑꯃꯨꯛ ꯃꯥꯟꯅꯗꯦ ꯒꯥꯡꯃꯩꯁꯤꯡꯁꯤꯡꯅ ꯍꯥꯏꯔꯤꯌꯦ ꯃꯀꯟ ꯀꯂꯦꯖꯥ ꯁꯤ ꯀꯂꯦꯖꯥ ꯉꯥꯏꯔꯤꯀꯣ ꯍꯅꯨꯕꯤ ꯌꯥꯎꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯨꯝ ꯄꯥꯜꯂꯣꯗꯤ ꯌꯥꯗꯦ ꯃꯥ ꯂꯤ ꯂꯩ ꯍꯅꯨꯕꯤꯅꯅꯦ ꯀꯨꯏꯅ ꯂꯩꯕ ꯀꯥꯟꯅꯗꯦꯀꯣ ꯑꯁꯤꯅꯁꯨ ꯅꯨꯄꯥ ꯈꯟ ꯁꯥꯔꯤ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟ ꯄꯤꯗꯣꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯥꯏꯅꯕꯤꯅꯤ ꯍꯥꯏꯕꯅꯦ ꯏꯆꯦꯁꯤꯡꯁꯦ ꯀꯔꯤꯝꯇ ꯃꯋꯥ ꯂꯧꯔꯨꯅꯨ ꯇꯧꯕꯇꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯑꯔꯤꯕꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯄꯦꯟꯁꯟ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯄꯦꯟꯁꯟ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯌꯥꯝꯃꯛꯇꯨꯗ ꯏꯆꯦꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯛ ꯑꯣꯏꯍꯜꯂ ꯂꯣꯏꯔꯦ ꯌꯥ ꯍꯥꯞꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯌꯥꯁꯨ ꯍꯥꯞꯄꯗꯤ ꯐꯩꯌꯦ ꯂꯤꯕꯨ ꯂꯤꯔ ꯂꯩꯅꯤꯡꯉꯦꯅꯦ ꯑꯩꯁꯨ ꯅꯨꯄꯥꯒꯤ ꯌꯥꯎꯗꯕ ꯖꯥꯠꯂ ꯁꯤ ꯍꯥꯟꯅꯁꯦ ꯑꯔꯤꯕꯁꯤꯡꯒꯤ ꯃꯣꯏ ꯄꯦꯟꯁꯟ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯅꯨꯄꯥꯒꯤ ꯌꯥꯎꯗꯕ ꯖꯥꯠꯂ ꯌꯥꯎꯏ ꯅꯪꯒꯨꯝꯕꯒꯤ ꯑꯩꯒꯤ 나눔의 세계대 요야는 나눔의 우리 팀 제걸로 할 것도 많아 내가 ꯆꯨꯝꯃꯦ ꯐꯣꯔꯦꯅꯔ ꯔꯥꯖꯀꯨꯃꯥꯔ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯖꯄꯨꯔ ꯌꯧꯔꯦ S3 ꯀꯦꯐꯦ ꯐꯖꯕ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯦꯐꯦꯁꯤꯡꯁꯦ ꯃꯩꯒꯁꯦ ꯐꯖꯅ ꯊꯥꯜꯂꯒꯀꯣ ꯑꯦꯝꯕꯤꯌꯟꯁꯀꯁꯦ ꯅꯥꯟꯅ ꯁꯦꯝꯅꯩ ꯑꯇꯩ ꯎꯠꯇꯕꯁꯤꯃꯗꯤ ꯐꯖꯅ ꯍꯥꯏꯅ ꯎꯠꯂꯦ ꯑꯩ ꯁꯅꯥꯁꯨ ꯍꯥꯏꯔꯦ ꯑꯩ ꯑꯣꯛ ꯀꯦꯖꯤꯗ ꯆꯥꯝꯃꯔꯤꯒ ꯀꯨꯟꯊ꯭ꯔꯥ ꯄꯤꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯍꯣꯡꯗꯔꯛꯑꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯌꯥ ꯍꯥꯟꯅ ꯀꯌꯥ ꯆꯥꯝꯃꯔꯤ ꯃꯔꯤꯐꯨꯅꯦ ꯄꯤꯔꯝꯃꯤꯗꯣ ꯑꯗꯨ ꯁꯤꯗ 430 ꯄꯤꯍꯧꯋꯤꯅꯦ ꯍꯣꯡꯉꯦ ꯑꯅꯥꯕ ꯑꯣꯛ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯣꯡꯉꯦ ꯄꯤꯌꯣ ꯅꯪ ꯑꯣꯛꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯃꯥꯅꯦ ꯁ꯭ꯇꯦꯠꯇ ꯍꯥꯞꯄꯤꯌꯣ ꯁ꯭ꯇꯦꯠ ꯆꯠꯇꯣꯏꯅꯤ ꯁ꯭ꯇꯦꯠꯇ ꯅꯪ ꯑꯣꯛꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯆꯨꯝꯅ ꯆꯠꯄꯤꯌꯣ ꯁꯤꯗ ꯑꯥꯔꯃꯤ ꯈꯔ ꯆꯠꯂꯤꯗꯣ ꯃꯣꯏ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯑꯣꯝꯕꯨꯡ ꯍꯥꯏꯖꯤꯜꯂꯛꯑꯦ ꯀꯩꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯑꯣꯝꯕꯨꯡ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯋꯥꯀꯤꯡ ꯆꯠꯄ ꯃꯥꯜꯂꯦ ꯃꯣꯏ ꯆꯧꯕꯁꯦ ꯈꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯑꯣꯝꯕꯨꯡꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯌꯥꯝ ꯇꯣꯏꯅ ꯈꯪꯅꯗꯕ ꯌꯥꯎꯕꯅꯦꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯤꯔꯛꯄꯗꯣ ꯁꯑꯣꯝꯕꯨꯡꯒꯤ ꯀꯥꯏꯋꯥꯏ ꯖꯒꯥꯗ ꯂꯩꯕꯅꯣ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯁꯤꯖꯟꯅꯤꯗꯅ ꯎ ꯊꯥꯕꯒꯤꯀꯣ ꯖꯨꯟ ꯖꯨꯂꯥꯏꯁꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤ ꯁꯑꯣꯝꯕꯨꯡꯒꯤꯗ ꯆꯪꯉꯦ ꯂꯝꯂꯥꯏꯔꯣꯝꯗ ꯍꯥꯏꯗꯕꯤꯗꯅꯤꯀꯣ ꯁꯤ ꯁꯑꯣꯝꯕꯨꯡꯒꯤꯗ ꯆꯪꯉꯦ ꯎꯒꯤ ꯃꯇꯥꯡꯗ ꯌꯧꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯅꯤꯀꯥꯟꯇꯗꯣ ꯊꯕꯛ ꯀꯧꯒꯩ ꯀꯧꯔꯒꯅꯦ ꯃꯌꯥꯝꯅ ꯃꯅꯤꯀꯥꯟꯇꯗꯣ ꯍꯧꯖꯤꯛ ꯕꯦꯒꯔ ꯑꯣꯏꯕ ꯐꯤꯕꯝ ꯂꯥꯛꯑꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯅ ꯃꯅꯤꯀꯥꯟꯇꯒꯤꯁꯨ ꯈꯔ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯀꯥꯟꯇ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯨꯡꯁꯤꯖꯕ ꯑꯣꯏꯅꯀꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯔꯤꯆꯥꯔꯖ ꯐꯥꯎ ꯍꯥꯞꯅꯕ ꯂꯩꯇ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯁꯨ ꯃꯌꯥꯝꯗꯣ ꯈꯔ ꯐꯣꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯗꯤ ꯃꯇꯦꯡ ꯈꯔ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯍꯤꯡꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯤꯁꯦ ꯂꯝ ꯑꯔꯥꯞꯄꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯅꯕ ꯑꯣꯏꯇꯥꯔꯁꯨ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ ꯏꯁꯥꯅ ꯑꯗꯨꯝ ꯀꯠꯊꯣꯛꯆꯔꯒꯅꯦꯕ ꯉꯁꯤ ꯄꯨꯔꯒ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯎ ꯊꯥꯕꯒꯤ ꯐꯤꯕꯝ ꯃꯌꯥꯝꯗꯣ ꯁꯤꯗꯅꯤꯀꯣ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯑꯣꯝꯕꯨꯡꯒꯤ ꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ FCI ꯂꯩꯕꯗꯨꯗ 또 시다 또 ꯄꯥꯝꯕꯤꯁꯤꯡꯁꯤ ꯂꯣꯏ ꯂꯩ ꯁꯑꯣꯝꯕꯨꯡꯒꯤ FCI ꯕ꯭ꯔꯥꯟꯁ ꯂꯩꯕꯗꯣ ꯄꯥꯝꯕꯤꯁꯦ ꯍꯧꯖꯤꯛꯁꯦ ꯎ ꯄꯥꯝꯕꯤ ꯂꯣꯏꯁꯤꯟꯅꯔꯛꯄ ꯇꯥꯏꯃꯤꯡꯅꯦ ꯍꯜꯂꯣ ꯌꯦꯠ ꯑꯣꯏ ꯎꯠꯂꯣ ꯚꯤꯗꯤꯑꯣ ꯚ꯭ꯌꯨ ꯁꯦꯝꯕ ꯅꯠꯇ꯭ꯔꯣ ꯐꯖꯩꯌꯦ ꯇꯞꯅ ꯍꯤꯡꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯎ ꯊꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯣ ꯑꯗꯨꯗꯤ ꯑꯋꯥꯕ ꯌꯦꯡꯉꯁꯦ ꯍꯌꯦꯡꯐꯥꯎ ꯌꯦꯡꯉꯁꯦꯕꯀꯣ
ꯑꯗꯣ ꯌꯥꯗ꯭ꯔꯒꯅ ꯑꯦꯌꯔꯇꯦꯜ ꯄꯦꯃꯦꯟ ꯕꯦꯡꯛꯇꯣ ꯍꯥꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯇ ꯇꯧꯔꯒ ꯑꯦꯀꯥꯎꯟ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯣꯡ ꯇꯥꯏꯌꯦ ꯌꯥꯏꯗꯅ ꯅꯣꯡ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯩꯁꯦ ꯍꯣꯏ ꯍꯣꯏ ꯅꯣꯡ ꯇꯥꯏ ꯃꯃꯥꯡꯗ ꯑꯥꯗ ꯉꯧꯔ ꯂꯩꯁꯦ ꯅꯣꯡ ꯇꯥꯏ ꯋꯦꯗꯔꯗꯤ ꯊꯤꯅ ꯂꯩꯔꯦ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩꯆꯥ ꯑꯊꯧꯕ ꯑꯣꯏꯕ ꯅꯣꯏ ꯑꯅꯤꯁꯦ ꯅꯈꯣꯏꯕꯨ ꯀꯩ ꯔꯥꯁꯤꯅꯣ ꯆꯞ ꯌꯥꯝ ꯃꯥꯟꯅꯕꯗꯣ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯑꯩ ꯕ꯭ꯔꯦꯁꯤꯠꯅꯦ ꯕ꯭ꯔꯦꯁꯤꯠ ꯅꯪ ꯀꯩꯅꯣ ꯚꯥꯏ ꯁꯤꯡꯍꯥ ꯁꯤꯡꯉꯥ ꯁꯤꯡꯒꯥꯒ ꯄꯤꯁꯤꯛꯀ ꯈꯔꯗꯤ ꯆꯤꯛꯅꯗꯣꯔꯤ ꯅꯣꯏ ꯑꯅꯤꯁꯦ ꯁꯤ ꯐꯖꯗꯦ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒ ꯃꯃꯤꯠ ꯎꯖꯗꯕ ꯑꯃꯗ ꯄꯤꯊꯣꯛꯈꯤꯕ ꯌꯥꯔꯦ ꯗꯣꯅꯦꯠ ꯇꯧꯊꯣꯛꯄ ꯌꯥꯔꯦ ꯗꯣꯅꯦꯠ ꯇꯧꯊꯣꯛꯄ ꯌꯥꯔꯦ ꯒꯖꯥ ꯐꯥꯝ ꯇꯧꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯄꯣꯠ ꯊꯤꯟ ꯆꯠꯁꯦ ꯍꯥꯏ ꯚꯥꯏ ꯅꯪ ꯕꯦꯆꯥꯅꯤ ꯄꯥꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯨꯛꯆꯦꯠ ꯌꯥꯝ ꯊꯤꯜꯂꯤ ꯊꯥꯏꯂꯦꯟꯒꯤ ꯁꯄꯥ ꯍꯥꯡꯒꯦ ꯍꯥꯏꯔꯕ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯗ ꯅꯣꯡ ꯇꯥꯏꯁꯦ ꯎꯕꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯡ ꯇꯥꯏꯁꯦ ꯌꯦꯡꯉꯣꯁꯦ ꯑꯇꯩꯒ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯇꯥꯏꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯗꯤ ꯅꯪ ꯑꯩꯒꯁꯦ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯩꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜꯅꯦ ꯅꯪꯒꯤꯅ ꯗꯨꯄ꯭ꯂꯤꯀꯦꯠꯅꯦ ꯑꯩꯁꯨ ꯑꯦꯝ ꯑꯥꯏꯅꯦ ꯀꯩꯅꯣ ꯑꯦꯝ ꯑꯥꯏꯗ ꯑꯣꯔꯤꯖꯤꯅꯦꯜ ꯗꯨꯄ꯭ꯂꯤꯀꯦꯠ ꯈꯥꯏꯗꯣꯛ ꯁꯪꯒꯤꯇꯥ ꯉꯥꯡꯉꯣꯝꯅ ꯍꯥꯏꯌꯦ ꯁꯤꯡꯖꯃꯩ 360ꯗꯣ ꯏꯁꯩ ꯁꯛꯍꯟꯕꯤꯔꯛꯑꯣꯌꯦ ꯗꯥꯖꯤꯠ ꯏꯁꯩ ꯁꯛꯂꯛꯑꯣꯌꯦ ꯀꯩ ꯏꯁꯩ ꯁꯛꯀꯅꯤ ꯑꯦꯗꯃꯤꯟꯗꯤ ꯀꯩꯅꯥ ꯔꯥꯁꯤ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯏꯆꯦ ꯁꯤꯡꯁꯤꯡꯅ ꯍꯥꯏꯔꯤ ꯍꯥꯏ ꯑꯦꯃꯤꯟꯅ ꯀꯩꯅꯥ ꯔꯥꯁꯤ ꯑꯣꯏꯔꯒ ꯁꯤ ꯇꯧ ꯉꯝꯈꯤꯗ꯭ꯔꯣꯅꯦ ꯍꯤꯆꯥꯕꯤ ꯍꯅꯨꯕꯤ ꯆꯥꯛ ꯊꯣꯡꯗꯅ ꯂꯩꯌꯣ ꯃꯁꯤ ꯅꯣꯏ ꯐꯣꯟ ꯌꯦꯡ ꯂꯩ ꯃꯁꯤ ꯍꯅꯨꯕꯤꯅꯕꯣ ꯑꯦꯃꯤꯟꯒꯤ ꯀꯩꯅꯥ ꯔꯥꯁꯤꯅꯤ ꯀꯩꯅꯥ ꯔꯥꯁꯤꯗꯤ ꯅꯠꯇꯦ ꯍꯦ ꯃꯩ ꯇꯤꯛꯇꯅ ꯂꯩꯌꯣ ꯑꯍꯟ ꯀꯩꯅꯥ ꯔꯥꯁꯤꯗ ꯀꯩꯅꯣꯒ ꯉꯝꯄꯣꯠꯇꯦ ꯅꯣꯡꯒ ꯃꯪꯉꯀꯥꯟꯁꯦ ꯐꯃꯨꯡꯗ ꯅꯣꯡ ꯂꯦꯞꯄꯒ ꯂꯩꯌꯣ ꯐꯣꯡꯗꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯡꯉꯒ ꯂꯥꯛ ꯉꯁꯥꯏ ꯂꯦꯞꯄꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯗꯤ ꯇꯨꯝꯃ ꯂꯥꯛꯀꯦ ꯇꯨꯝꯃꯨ ꯀꯩꯅꯣ ꯁꯤ ꯃꯊꯛꯁꯤ ꯍꯤꯞꯄꯣ ꯏꯔꯣꯏꯅꯕꯨ ꯇꯨꯝꯗꯦꯕ꯭ꯔꯣ ꯏꯔꯣꯏꯅꯕꯨ ꯃꯌꯦꯛ ꯉꯥꯡꯈ꯭ꯔꯒꯦ ꯅꯣꯏ ꯑꯁꯦꯡ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯅꯔꯦ ꯇꯜꯂꯤꯗ ꯍꯥꯗ ꯏꯔꯣꯏ ꯂꯨꯋꯥꯎꯕ ꯃꯌꯥꯝ ꯄꯤꯌꯣꯁꯦ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯡꯄꯦꯟ ꯁꯦꯠꯄ ꯍꯩꯅꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯜꯂꯤꯁꯤꯅ ꯈꯨꯗꯩꯔ ꯑꯗꯨꯗꯤ ꯉꯁꯤꯗ ꯑꯩꯅ ꯅꯝꯗꯅ ꯀꯩꯅꯣ ꯂꯣꯡꯄꯦꯟ ꯁꯦꯠꯍꯟꯕꯅꯦ ꯑꯩꯗꯤ ꯃꯤꯕꯨ ꯁꯦꯝꯕꯤꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯁꯦ ꯑꯩꯅ ꯁꯦꯝꯕꯤꯔꯛꯄꯅꯦ ꯃꯌꯥꯝ ꯉꯥꯎꯕ ꯁꯦꯝꯃꯁꯨ ꯍꯩꯕ꯭ꯔꯥ ꯃꯌꯥꯝ ꯄꯤꯌꯣꯁꯦ ꯑꯩꯅ ꯁꯦꯝꯕꯤꯔꯛꯄꯅꯦ ꯃꯥꯁꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯂꯝꯃꯕꯅꯦꯕꯀꯣ ꯑꯁ ꯀꯌꯥꯗ ꯔꯥꯁꯤ ꯂꯩ ꯃꯇꯨꯝ ꯃꯇꯨꯝꯅꯤ ꯌꯦꯡꯉꯣꯅꯦ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝꯅꯤ ꯃꯥ ꯂꯩꯔꯤꯁꯦ ꯅꯨꯔꯥ ꯃꯇꯨꯝ ꯃꯇꯨꯝ ꯅꯨꯔꯥ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯕ ꯍꯧꯔꯦꯀꯣ ꯅꯣꯡ ꯇꯥꯕ ꯍꯧꯔꯦꯀꯣ ꯀꯣꯂꯦꯖ ꯃꯅꯨꯡ ꯆꯪꯉ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ Si Bryce yang mahal gitu na. ꯁꯤꯡꯖꯨ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯏꯆꯦꯒꯤꯁꯦ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯩꯖꯣꯏꯅ ꯁꯛꯀꯅꯣ ꯈꯣꯟꯗꯥꯗꯨꯒ ꯅꯣꯡ ꯇꯥꯔꯛꯅꯤ ꯈꯪꯗ꯭ꯔꯤ ꯃꯇꯨꯝ ꯑꯩꯈꯣꯏ ꯃꯇꯨꯝ ꯃꯇꯨꯝ ꯁꯥꯒꯩ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯩꯍꯧꯔꯦ ꯃꯇꯨꯝ ꯁꯥꯒꯩ ꯑꯣꯏꯔꯒ ꯀꯩ ꯎ ꯌꯥꯟꯊꯠꯂꯤꯕ ꯍꯥ ꯑꯣ ꯃꯇꯨꯝ ꯁꯥꯒꯩꯒꯤ ꯃꯈꯣꯡꯗ ꯎ ꯃꯈꯣꯡ ꯑꯃ ꯂꯩꯍꯧꯔꯦ ꯎ ꯌꯥꯟꯊꯠꯇꯅ ꯁꯤꯗ ꯇꯣꯡ ꯊꯤꯅ ꯎ ꯌꯥꯟꯊꯠ ꯎꯖꯥꯎ ꯎꯔꯦꯟ ꯑꯃ ꯌꯥꯟꯊꯠꯂꯒ ꯊꯝꯃꯤ ꯃꯇꯨꯝ ꯁꯥꯒꯩ ꯌꯥꯗꯦꯗ ꯃꯇꯨꯝꯅ ꯇꯧꯕ ꯀꯌꯥꯝꯁꯨ ꯆꯥꯅꯤꯒꯦꯗꯣ ꯃꯅꯤꯀꯥꯟꯗ ꯃꯇꯨꯝ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯇꯨꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯀꯃꯦꯟꯁꯤꯕꯣ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯨꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯃꯇꯨꯝ ꯁꯥꯒꯩ ꯃꯨꯠꯂꯦꯅ ꯅꯪ ꯐꯥꯎꯗ ꯂꯥꯛꯑꯣ ꯅꯨꯄꯤ ꯄꯤꯕꯤꯔꯒꯦꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦꯅ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯝ ꯋꯥꯠꯂꯦꯅ ꯑꯩꯈꯣꯏ ꯃꯇꯨꯝ ꯁꯥꯒꯩꯁꯦ ꯆꯥꯎꯕꯅꯤꯗ ꯃꯌꯥꯝ ꯃꯇꯨꯝ ꯑꯝꯇ ꯌꯥꯎꯗꯦꯗ ꯄꯥꯈꯪ ꯁꯔꯤ ꯈꯨꯃꯨ ꯊꯣꯛꯄ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯗ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯃꯃꯤꯡꯗꯣ ꯀꯅꯥꯅꯣ? ꯔꯟꯖꯤꯇꯥ ꯃꯇꯨꯝ ꯑꯩꯁ ꯔꯟꯖꯤꯇꯥꯁꯦ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯅꯤ ꯔꯟꯖꯤꯇꯥꯅꯕꯣ ꯅꯪ ꯅꯠꯇꯗꯤ ꯀꯅꯥ ꯑꯣꯏ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯛ ꯂꯤꯔꯕꯅꯣ ꯔꯟꯖꯤꯇꯥ ꯅꯪꯕꯣ ꯅꯠꯇꯦ ꯆꯍꯤꯕꯨꯗꯤ ꯂꯤꯗꯕ ꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕꯗ ꯂꯤꯕ ꯃꯥꯟꯕꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯩ ꯀꯨꯟꯍꯨꯝꯗꯣꯏ ꯆꯪꯉꯛꯏꯅꯤꯀோ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯅꯤ ꯊꯤꯕꯤꯗ ꯅꯠꯇꯦ ꯅꯤꯐꯨ ꯇꯔꯨꯛ ꯗꯥꯖꯤꯟ ꯑꯩꯁꯦ ꯌꯥꯝ ꯂꯤꯍꯟꯅꯤꯡꯕꯅꯦꯕ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯁꯦ ꯀꯩꯅꯣ ꯗꯥꯖꯤꯟꯁꯤꯅ ꯌꯥꯝꯅ ꯌꯣꯜꯂꯤꯌꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕꯅꯦꯅ ꯑꯩꯒꯤ ꯆꯍꯤꯕꯨꯗꯤ ꯆꯍꯤ ꯀꯨꯟꯍꯨꯝꯗꯣꯏ ꯃꯄꯨꯡ ꯐꯥꯈ꯭ರೆ ꯃꯌꯥꯝ ꯑꯗꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯆꯍꯤꯁꯦ ꯆꯍꯤꯁꯦ ꯑꯍꯟ ꯃꯥꯟꯗ꯭ꯔꯥ ꯃꯁꯛꯁꯤꯒ ꯆꯍꯤꯁꯤꯒ ꯃꯥꯟꯅꯕ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯧꯕꯅꯦ ꯀꯥꯀꯥ ꯂꯥꯎꯗ꯭ꯔꯥ ꯆꯍꯤ 12ꯅꯤꯀꯣ ꯃꯌꯥꯝ ꯍꯩꯖꯜꯂꯣ ꯃꯥꯗꯣꯛꯕꯗꯣ
ꯇꯧꯕꯗꯤ ꯃꯌꯥꯝ ꯍꯅꯨꯕꯅ ꯑꯉꯥꯡ ꯁꯥꯖꯅꯤꯡꯕ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯖꯅꯤꯡꯕ ꯃꯁꯦ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯠꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯀꯥꯟꯇ ꯅꯪ ꯁꯤ ꯄꯤꯅꯥ ꯗꯤꯕꯤꯖꯟ ꯍꯣꯔꯦꯟ ꯌꯧꯕꯒ ꯊꯧ ꯇꯧꯗ ꯌꯥꯔꯣꯏꯀꯣ ꯄꯨꯂꯞ ꯍꯩꯗꯣꯛꯇ ꯌꯥꯔꯣꯏꯌꯦ ꯁꯦ ꯂꯩꯕꯥꯛꯁꯦ ꯂꯩꯕꯥꯛꯁꯤ ꯄꯨꯂꯞ ꯍꯩꯗꯣꯛꯇ ꯌꯥꯔꯣꯏ ꯍꯩꯗꯣꯛꯄ ꯅꯠꯇꯕꯗꯅꯦ ꯍꯩꯗꯣꯛꯑꯗꯤ ꯁꯤꯔꯅꯤꯕ ꯂꯩꯕꯥꯛ ꯃꯊꯛꯇ ꯈꯔ ꯐꯖꯅ ꯁꯦꯝ ꯁꯥ ꯍꯥꯞꯆꯤꯟꯕꯤꯁꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯉꯣꯏ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯣꯏ ꯂꯩꯔꯝꯒꯅꯤ ꯀꯩꯗꯧ ꯂꯩꯔꯣꯏꯗꯣꯏ ꯑꯇꯣꯞꯄ ꯃꯤ ꯎꯠꯂꯣ ꯃꯤꯅ ꯂꯥꯏꯐ ꯌꯦꯡꯅꯤꯡꯉꯔꯣꯏ ꯀꯅꯥ ꯁꯤꯗ ꯍꯥꯏꯔꯣ ꯖꯤꯕ ꯑꯝꯇꯕꯨ ꯆꯠꯇꯦꯅꯦ ꯃꯤ ꯎꯠꯀꯦꯕ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯂꯤꯁꯤꯗꯤ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯂꯤꯁꯦ ꯃꯤꯅꯦ ꯋꯦꯌꯔꯒ ꯂꯩꯁꯤꯗꯤ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯑꯍꯤꯡ ꯂꯣꯏ ꯄꯥꯏꯔꯤꯁꯤꯗꯤ ꯍꯜꯂꯣ ꯍꯥꯎ ꯃꯅꯤꯀꯥꯟꯇ ꯑꯃꯨꯛ ꯄꯥꯏꯕꯁꯦ ꯄꯥꯔꯝꯃꯅꯤ ꯁꯤꯃꯦꯟ ꯍꯥꯏꯔ ꯀꯟꯅ ꯁꯤꯗ ꯅꯝꯒꯅꯨꯀꯣ ꯃꯌꯥꯝ ꯇꯣꯜꯃꯣꯜ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯊꯥꯕꯗꯗꯤ 500 ꯂꯥꯏꯚ ꯌꯦꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯝꯒꯅꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗꯁꯨ ꯈꯤꯇꯪ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯨꯝ ꯑꯞꯗꯦꯠ ꯄꯤꯖꯔꯛꯄꯅꯤꯗ ꯁꯨꯝ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯦꯜꯂꯤꯅꯦ ꯑꯣ ꯊꯤꯜꯍꯜꯂꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯒꯥꯔꯤꯗ ꯂꯣꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯔꯦꯠꯇ ꯄꯤꯒꯦꯕꯀꯣ ꯑꯗꯨꯅ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯟꯇꯦꯛ ꯇꯧꯔꯒ ꯊꯤꯜꯍꯜꯂꯛ ꯇꯥꯕꯅꯤ ꯐꯅꯌꯥꯝ ꯆꯦꯟꯗꯔꯦ ꯇꯨꯃ ꯃꯌꯥꯝ ꯀꯩꯅꯣ ꯃꯤ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯃꯤ ꯆꯠꯂꯦꯀꯣ ꯌꯥꯝ ꯑꯣꯏꯗ ꯀꯩꯁꯨ ꯂꯨꯄꯥ ꯅꯣꯏꯔꯣꯝꯗꯩ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯅꯣꯏꯔꯣꯝꯗ ꯈꯔ ꯏꯟꯊꯠꯂꯛꯎꯀꯣ ꯑꯩ ꯁꯤ ꯕꯦꯂꯦꯟꯁ ꯇꯧꯔꯝꯅꯦ ꯆꯞ ꯆꯥꯅ ꯂꯩꯔꯦꯕ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯠꯈꯤꯅꯤ ꯂꯟꯖꯤꯝ ꯃꯩꯔꯥ ꯗꯝꯁꯪ ꯋꯥꯠꯂꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯃꯤꯅꯤꯠ 35 ꯂꯩꯔꯗꯤ ꯌꯧꯔꯅꯤ ꯃꯤꯅꯤꯠ 35 ꯂꯝꯕꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏ 580ꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯇꯦꯜ ꯄ꯭ꯔꯥꯏꯁ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯥꯇꯥ ꯂꯣꯟ ꯂꯧꯕꯒꯤꯅꯦꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯁꯨ ꯌꯦꯡꯍꯜꯂꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯁꯔꯛ ꯁꯤꯗꯅꯕ ꯅꯣꯡꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯃꯦꯟ ꯁꯤꯃꯦꯟ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯛꯂꯨꯕꯒꯤ ꯁꯔꯛ ꯁꯤꯗꯅꯕ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦꯀꯣ ꯗꯥꯖꯤꯁꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯒꯤ ꯌꯥꯝ ꯆꯥꯛꯏꯕꯅꯤ ꯃꯅꯤꯀꯥꯟꯇ ꯅꯣꯏ ꯎꯕꯗ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯔ ꯈꯥꯡꯈꯤꯅꯤ ꯅꯠꯇ꯭ꯔꯥꯌꯦ ꯆꯨꯝꯕ꯭ꯔꯣ ꯗꯥꯖꯦ ꯀꯅꯥꯅꯣ ꯏꯂꯤ ꯃꯉꯥꯡ ꯍꯥ 이리 망강 ꯀꯅꯥꯅꯣ 이리 망강하고 다지세 누피 뒤로 보더기네 정말 그동 수르가 항이니 아다 아코이다 ꯍꯣꯏ ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯣ ꯑꯩ ꯃꯤꯅꯤꯠ 35 좀 밑으로 타모이 구둠 타모이다 가마이 구둠 수로 강도이노 봐 아도 싸이시니다 어톡나 싹해다 어톡나 가오해다 저러나 예 디젤도 비쌀로야 아양 나오나 많이 갔다 또 미와리 아두부 밤디 밤에 해 아두부 짝지자 에헤 소에 가는 거래 소에 가는 세번닝 한 바야라마디 고 한가다 보니까 아니 새도 파드로네 아이 샤이가 바간데 샤이 따보기 당가이네 해이지 삭버서 바로 그부 따부 우디니 새부노 그게 가이 감니 그게 마당도 뭐지 마야마 좀 항비로 좀 강네 비랏 콜리기 누피도 맘이 깨고이 아누스카 에 세마이 야마이 ꯑꯗꯨꯗꯤ ꯅꯍꯥꯟ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯔꯟ ꯀꯌꯥ ꯊꯣꯏꯅꯒꯦ 사우프리카가 아프가니스탄가 그러니까 넌 어디 해만들어 ꯅꯪ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯔꯝꯗ ꯍꯪꯉꯨꯗ ꯍꯧꯖꯤꯛꯀꯤ ꯔꯟꯅꯤꯡ 2020 ꯋꯥꯔꯜ ꯀꯞꯁꯤꯒꯤ ꯀꯣꯏꯁꯟꯅꯦꯅ ꯍꯪꯉꯤꯁꯦ 도니가 마헤드러 싱 도니가 따오 오버 따라도 보셨네 따오세 마헤드러 싱 도니가 마이 누피가 탱나기보다 그런 법 파이트노 그노도 인디고도 아꿀빨라 예 flight number 아꿀빨라 예 우브라트로 flight number kya no 비랏 콜리나 Tanzania 에브라이스 또보다 미니 머리기 에브라이스 또보다 간다 누가 개 펑이 그거라 แต่ว่าจะคนมันนี่มันไม่ป่าเลยมันมาอีป่านเลย 호이나 허지 ma'am ma'am 아이 크리켓 아이 해라게 허지 IPL 간에 마망 또기지 나지 IPL 또 내가 CPL 나 하나 도메바 아두가 BCCI나 등정 기분에 봐 IPL 제 아두가 뭐기 पैसा도 나로이나 아두가 아두마이 떨어가 IPL 하도 기분에 봐 ꯅꯪꯅ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯔꯝꯗ ꯍꯪꯉꯣꯌꯦ ꯍꯣꯔꯦꯟꯒꯤ ꯐꯥꯏꯅꯦꯜ ꯃꯦꯠꯁꯁꯤꯗ ꯑꯦꯝꯄꯥꯌꯔ ꯑꯣꯏꯗꯣꯏ ꯃꯤꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯏ 주게서 ꯀꯔꯤ ꯂꯝꯗꯩꯅꯣ 그러더기 아랍지 그놈들이 너희 사이 람도 빨라우다가 야데 버당시 높아가 다 레이비니 따우리 뭐야 뭐 어른 그노 그게 월컵도 안 배워이지 라인업 피아나 그노 công 군점원 거보니 아주 누가 전화가 안 피아나 하산 피아나 그노 거보니 군점원 ꯅꯪꯒꯤ ꯈꯨꯠꯇꯣ ꯌꯥꯗ꯭ꯔꯤꯁꯦ ꯐꯖꯕ ꯂꯝꯕꯤꯁꯦ ꯎꯠꯂꯣ ꯍꯥꯏꯕꯁꯦ ꯈꯔ ꯇꯥꯔ ꯊꯧꯕꯁꯦ
ꯈꯪꯒꯗꯕꯅꯤꯀꯣ ꯈꯪꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯁꯣꯏꯔꯦ ꯈꯪꯒꯗꯕꯅꯤꯀꯣ ꯀꯦ ꯑꯃꯥꯟ ꯃꯥ 네 ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯍꯜꯂꯤꯅꯦ ꯈꯪꯒꯗꯕꯅꯤꯀꯣ ꯀꯩꯅꯣ ꯀꯥꯔꯥꯎꯀꯦꯗ ꯑꯣꯏ ꯇꯧꯁꯦ ꯆꯥꯛꯇꯤ ꯆꯥꯛꯏ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯅꯣꯡ ꯆꯨꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥ ꯇꯤꯀꯦꯠ ꯀꯥꯡꯕꯨ ꯈꯔ ꯂꯩꯔꯦ ꯑꯩꯗꯤ ꯆꯥꯛꯇꯤ ꯆꯥꯛꯏ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯃꯅꯤꯀꯥꯟꯇ ꯑꯩ ꯀꯩꯅꯣꯝ ꯎꯠꯀꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯏ ꯁꯤꯗꯤ ꯇꯧꯕ ꯌꯥꯏꯅꯦ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯌꯥꯏꯅꯦ ꯍꯥ ꯆꯤꯡꯆꯦꯞꯁꯤꯗ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅꯅꯦ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯖꯒꯥꯗꯗꯤꯅꯦ ꯑꯗꯣ ꯃꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒꯅꯦ ꯇꯧꯔꯒ ꯄꯨꯟꯅ ꯊꯥꯗꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯀꯩꯅꯣꯒꯤ ꯑꯟꯗ꯭ꯔꯣꯒꯤꯅꯦ ꯅꯣꯡ ꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯃ ꯐꯣꯟꯁꯦ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤ ꯅꯣꯡ ꯇꯥꯔꯦ ꯐꯖꯥ ꯃꯌꯥꯝ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯆꯤꯡꯒꯤ ꯖꯒꯥꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯌꯦꯅ ꯑꯗꯨꯝꯗ ꯌꯥꯝꯅ ꯇꯧꯗꯦꯀꯣ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯟꯗ꯭ꯔꯣ ꯅꯨꯡꯀꯣꯠꯇ ꯍꯧꯖꯤꯛ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏ ꯆꯤꯡꯗꯣ ꯑꯗꯣ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯅ ꯇꯥꯏꯞ ꯇꯧꯔꯒꯅꯦ ꯊꯥꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤꯗꯤ ꯅꯣꯡ ꯀꯜꯂꯦꯍꯦ ꯃꯌꯥꯝ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯈꯨꯗꯩ ꯆꯪꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯀꯤꯀꯨ ꯂꯣꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯈꯨꯗꯩ ꯆꯪꯖꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯄꯥꯊꯣꯛꯄꯤꯌꯣ ꯄꯥꯖꯒꯦ ꯀꯃꯦꯟ ꯄꯥꯕ ꯍꯥꯏꯗꯣ ꯑꯩ ꯏꯇꯥꯎ ꯐꯣꯟ ꯄꯥꯏꯁꯤ ꯗꯥꯖꯤꯠꯇꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯕ ꯅꯠꯇꯦ ꯃꯆꯦꯠ ꯇꯥꯔꯤꯅꯤ ꯁꯕꯥꯁ ꯔꯟꯖꯤꯇꯥ ꯃꯇꯨꯝ ꯂꯤꯛꯂꯤ ꯀꯥꯏꯕꯗꯧꯅ ꯀꯥꯏꯈ꯭ꯔꯕ ꯖꯥꯠꯂ ꯃꯂꯪꯕ ꯀꯔꯤꯅꯣ ꯅꯀꯣꯛꯇꯣ ꯆꯞꯇꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯅꯣꯡ ꯇꯥꯔꯦ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯦ ꯐꯖꯅ ꯈꯨꯝꯃꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯝꯃꯤꯟꯅꯕ ꯇꯧꯊꯔꯣ ꯐꯖꯅ ꯈꯨꯝꯃꯨ ꯑꯩ ꯔꯦꯟꯀꯣꯠ ꯄꯨꯔꯛꯑꯝꯒꯗꯕꯅꯤꯅꯦ ꯔꯦꯟꯀꯣꯠ ꯂꯩ ꯀꯩꯅꯣ ꯑꯩ ꯉꯁꯥꯏ ꯔꯦꯟꯀꯣꯠ ꯄꯨꯔꯛꯑꯣꯅ ꯍꯥꯏꯗꯣ ꯅꯣꯡ ꯅꯪ ꯆꯨꯔꯅꯨ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯤꯁꯦ ꯇꯥꯏꯃꯤꯡꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯒꯤ ꯃꯤ ꯐꯣꯟ ꯇꯧꯔꯦ ꯀꯦꯀꯤ ꯑꯣꯖꯥ ꯀꯣꯟꯅ ꯄꯥꯏꯌꯨ ꯚꯥꯏ ꯁꯃꯤꯔ ꯚꯥꯏ ꯅꯛꯁꯜꯂꯛꯀꯅꯨ ꯈꯔ ꯁꯤꯕꯨ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯒꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯔꯤ ꯍꯧꯖꯤꯛ ꯅꯣꯡꯗꯣ ꯍꯥꯡꯅꯕ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯆꯦ ꯁꯣꯕꯤꯇꯥ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠ ꯈꯨꯜꯒꯤ ꯏꯆꯟ ꯅꯨꯡꯁꯤ ꯇꯣꯝꯕꯤꯗꯣ ꯑꯗꯣ ꯁꯣꯔꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯇꯣ ꯃꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯊꯤꯟꯕ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯇꯥꯎꯁꯦ ꯍꯧꯖꯤꯛ ꯁꯃꯤꯔ ꯚꯥꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕꯀꯣ ꯁꯤꯃꯦꯟ 360ꯒꯤ ꯉꯁꯤꯒꯤ ꯀ꯭ꯔꯤꯀꯦꯠꯁꯦ ꯀꯅꯥ ꯀꯥꯗꯧ ꯃꯥꯟꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯅꯤꯀꯣ ꯂꯩꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯚꯥꯏ ꯆꯞ ꯃꯥꯟꯅꯔꯦ ꯅꯠꯇ꯭ꯔꯥ ꯕꯨꯝꯔꯥꯅ ꯅꯩꯕꯗꯣ ꯈꯔ ꯌꯦꯡ ꯇꯥꯔꯤꯉꯩꯗ ꯀꯨꯜꯗꯤꯞꯀ ꯑꯩꯁ ꯑꯣꯜ ꯗ ꯕꯦꯁ ꯏꯟꯗꯤꯌꯥꯗꯨꯅꯤ ꯏꯟꯗꯤꯌꯥ ꯀ꯭ꯔꯤꯀꯦꯠ ꯇꯤꯝ ꯌꯥꯏꯌꯦ ꯂꯥꯛꯄꯤꯌꯣ ꯍꯌꯦꯡꯅꯦ ꯍꯌꯦꯡ ꯄꯨꯡ 10ꯗ ꯑꯩꯈꯣꯏ ꯌꯨꯝ ꯁꯪꯒꯥꯗꯣꯏꯅꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯏꯁꯃꯥꯔꯠ ꯐꯣꯟ ꯇꯥꯏꯞ ꯇꯧꯕꯅꯦꯕ ꯑꯩ ꯏꯃꯥꯟꯅꯕ ꯂꯩ ꯃꯦꯁꯦꯖ ꯊꯥꯗ꯭ꯔꯦ ꯑꯣꯚꯔ ꯈꯨꯗꯤꯡꯒꯤꯅꯤ ꯗꯤꯁꯀꯁꯟ ꯇꯧꯔꯤꯁꯦ ꯑꯁꯤꯗ ꯇꯧꯔꯗꯤ ꯃꯊꯪ ꯁꯤ ꯊꯨꯔꯛꯄ ꯀꯥꯏꯅ ꯇꯥꯅ ꯕꯥꯔꯣ ꯃꯈꯥꯏꯗ ꯇꯥꯅꯗꯦ ꯗꯥꯖꯤꯠ ꯐꯥꯁ ꯕꯦꯛ ꯂꯥꯛꯄ꯭ꯔꯌꯦ ꯏꯂꯤ ꯃꯉꯥꯡꯅ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯐꯤꯕꯝꯁꯦ ꯁꯤꯁꯤꯅꯦꯀꯣ ꯑꯗꯨꯗꯨꯅꯅꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯐꯣꯟ ꯅꯤꯛꯏꯁꯦ ꯃꯌꯥꯝ ꯗꯨꯅꯤꯌꯥꯁꯦ ꯃꯝꯈ꯭ꯔꯦ ꯔꯦꯀꯣꯔꯠ ꯁꯤ ꯎꯞꯄꯁꯦ ꯅꯣꯡ ꯆꯨꯗ꯭रे ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯁꯨꯔ ꯃꯩꯇꯩ
ꯐꯨꯟꯗꯣꯡꯕꯝ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯐꯨꯟꯗꯣꯡꯕꯝ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗꯣ ꯈꯔ ꯀꯣꯏꯊꯣꯛꯀꯗ꯭ꯔꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯐꯥꯎꯖꯟꯖꯔꯛꯑꯕ ꯑꯗꯩ ꯊꯦꯡꯖꯜꯂꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯃꯣꯏꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯪꯅꯕꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯄꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡꯁꯦ ꯄꯨꯡ 10ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤꯅ ꯒꯥꯔꯤꯗ ꯄꯣꯠ ꯆꯩ ꯍꯥꯞꯆꯟꯕ ꯈꯣꯠꯆꯟꯕ ꯑꯗꯒꯤ ꯂꯣꯏꯁꯟ ꯈꯝꯖꯟꯕ ꯇꯧꯕꯗ ꯃꯇꯝꯗꯣ ꯀꯣꯟꯅꯔꯣꯏꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯤꯟꯗꯣꯛꯆꯕꯅꯦ ꯁꯅꯥꯊꯣꯏꯕꯤ ꯁꯧꯒꯝ ꯂꯨꯋꯥꯡ ꯑꯩꯈꯣꯏꯁꯦ 8 ꯈꯨꯜꯗ ꯆꯠꯆꯕꯅꯦ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯄꯨꯔꯛꯄꯗꯤ ꯂꯣꯏ ꯀꯥꯏꯅꯦ ꯆꯣꯠꯄꯅꯤꯅꯀꯣ 와서 와 랩함도 나 있겠더라. ꯔꯥꯖꯦꯟ ꯅꯪ ꯍꯥꯏꯕꯁꯤ 하이 하이 하이. 360 ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯑꯩꯈꯣꯏꯒꯤ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃ ꯑꯗ ꯂꯩꯍꯧꯔꯦ ꯕ꯭ꯔꯗꯔ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯤꯡ ꯂꯩꯐꯝꯗꯣ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ 이아마 그이 계시 까 계시 내 하러 지도 그이노. 레비 쿨렌 요래 레비 쿨렌. ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯇꯦꯛꯁꯝ ꯂꯩꯁꯦꯝꯕ ꯃꯩꯇꯩꯁꯦ ꯑꯣꯏꯕꯤꯗꯣꯏꯔꯥ ꯍꯧꯖꯤꯛ ꯑꯁꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯉꯥꯏꯕꯤꯔꯝꯕꯗꯣ 사 야. 이제 가비다나 하이리에 해영의 놈이제 낮에 거랑나 가이저리 에이 너 일라. 가비요. ꯑꯩꯅ ꯄꯣꯔꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ 해 낭나 싸베 와칸다 돌레 이제 나 아이 싸도 ꯀꯩꯅꯣ ꯍꯌꯦꯡ ꯍꯌꯦꯡꯗꯤ ꯁꯪꯒꯥꯕꯒꯤ ꯁꯪꯒꯥꯕꯒꯤꯔ ꯅꯪꯅ 싸ꯕꯗ ꯇꯧ ꯂꯩꯕꯣꯅ 마 와칸스 그런 따고. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥ ꯀꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥ ꯏꯇꯂꯤꯅ ꯀꯥꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥ ꯉꯥꯅꯨ ꯇꯤꯡꯗꯣꯔꯦꯅ 너 따리게 띵 마탁도 ꯌꯥꯝꯅ. ꯑꯩꯗꯤ ꯂꯥꯏꯐ ꯊꯥꯒꯠꯅꯤꯀꯣ ꯍꯌꯦꯡ ꯅꯪ ꯍꯦꯛ ꯄꯣꯔꯒ ꯅꯪ ꯉꯥꯅꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯂꯥꯏꯐ ꯊꯥꯒꯠꯂꯦ ꯈꯪꯉꯣꯏꯗꯤ ꯇꯥꯡ 9ꯗ ꯀꯦꯃꯦꯔꯥ ꯍꯧꯅꯤ ꯇꯧꯕꯅꯤ ꯇꯥꯡ 10ꯗ ꯁꯤꯖꯟꯈꯤꯗꯣꯏꯅꯦ 에 하이행 뭐 이따 짜가다. 짜면 탁바이 타버기 탱다버지. ꯊꯦꯡꯗꯕ ꯀꯥꯟꯗꯦ 차 누가이때 해봐. 팥도 삼팠다. 베닝조 팜모이더버니. 싹싹도 샷가다. ꯕ꯭ꯔꯗꯔ ꯔꯣꯃꯦꯁ ꯋꯥꯏꯔꯣꯛꯄꯝ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯅꯠꯇꯤꯌꯦ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯑꯩꯈꯣꯏ 8 ꯈꯨꯜꯒꯤ ꯏꯆꯜ ꯑꯃꯒꯤ ꯌꯨꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟꯖꯈꯤꯕ ꯁꯥꯖꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯨꯒꯤ ꯍꯌꯦꯡꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏꯅ ꯄꯣꯠ ꯁꯔꯅ ꯇꯧꯔꯒ ꯁꯥꯕꯤꯈꯤꯕ ꯌꯨꯝꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯤꯟꯖꯔꯛꯄꯅꯦ ꯍꯌꯦꯡ ꯁꯪꯒꯥꯕꯒꯤ ꯄꯣꯠꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯩꯀꯩ ꯌꯥꯎꯏ ꯇ ꯍꯥꯏꯌꯨꯗꯅ. ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯖꯔꯤꯁꯦ ꯑꯩꯈꯣꯏ ꯒꯣꯗ꯭ꯔꯦꯖ 3 ꯐꯦꯁ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯈꯥꯗꯗꯤ ꯎꯔꯔꯣꯏ ꯃꯈꯥꯗꯁꯨ ꯀꯥꯡꯗꯣꯜ ꯁꯤꯟꯇꯦꯛꯁ ꯑꯅꯤ ꯌꯥꯎꯔꯦ. ꯁꯤꯟꯇꯦꯛꯁ ꯑꯅꯤ ꯌꯥꯎꯔꯦ ꯑꯗꯩ ꯐꯤꯌꯥꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤꯕꯨꯡ ꯌꯥꯎꯔꯦ ꯆꯧꯀ꯭ꯔꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯔꯒꯅ ꯆꯦꯡ ꯌꯥꯎꯔꯦ ꯃꯤꯡꯖꯦꯟ ꯌꯥꯎꯔꯦ ꯊꯥꯎ ꯊꯨꯝ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯃꯒꯤ ꯃꯔꯨ ꯑꯣꯏꯕ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯍꯦꯡꯒꯔ ꯐꯥꯎ ꯆꯩ ꯌꯥꯎꯏ. 삼jet ꯌꯥꯎꯏ. 삼jet ꯌꯥꯎꯏ. ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯌꯥꯎꯔꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯌꯥꯎꯏ. ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯀꯥꯡꯒꯨ ꯑꯗꯩꯗꯤ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯔꯦꯝ ꯌꯥꯎꯏ. ꯂꯥꯏꯀꯣꯟꯁꯨ ꯌꯥꯎꯏ. ꯑꯗꯨꯝ ꯂꯥꯏꯀꯣꯟ ꯁꯦꯠ ꯌꯥꯎꯏ. ꯂꯥꯏꯒꯤ ꯀꯣꯜ ꯀꯦꯟꯗꯜ ꯌꯥꯎꯏ. ꯂꯥꯏ ꯀꯦꯟꯗꯜ ꯌꯥꯎꯏ ꯊꯥꯡ ꯌꯥꯎꯏ. ꯆꯥꯛꯈꯨꯝꯗ ꯆꯪꯗ ꯌꯥꯗꯕ ꯀꯩꯅꯣ ꯃꯅꯤꯀꯥꯟꯇꯁꯨ ꯌꯥꯎꯏ ꯃꯅꯤꯀꯥꯟꯗ ꯊꯝꯃꯝꯕꯁꯦ. ꯀꯩ ꯍꯥꯏꯅꯣ ꯎꯗꯦ ꯑꯗ ꯍꯜꯂ ꯅꯥꯗꯔ ꯆꯪꯈ꯭ꯔꯦ ꯉꯥꯁꯤ ꯉꯥꯡꯉꯣꯌꯦ ꯉꯥꯡꯒꯦ. ꯀꯅꯥꯅ ꯍꯥꯏꯔꯣ ꯑꯩ ꯉꯥꯡꯉꯣꯅ. ꯌꯧꯒꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯀꯣ ꯁꯦꯠ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯣ. ꯑꯩꯈꯣꯏ ꯌꯧꯒꯗꯣꯔꯦ. ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯒꯣꯗ꯭ꯔꯦꯖꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯒꯣꯗ꯭ꯔꯦꯖꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯠ ꯂꯣꯝꯗ ꯈꯔ ꯑꯃꯨꯛ ꯍꯦꯟꯖꯟꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯔ ꯑꯃꯨꯛ ꯍꯦꯟꯗꯣꯛꯄꯅꯦ. ꯁꯨꯝ ꯌꯦꯠꯀ ꯑꯣꯏꯒꯁꯦ ꯁꯨꯝ ꯒꯥꯔꯤ ꯁꯨꯝ ꯊꯧꯕꯗ ꯍꯥꯏꯗꯤ ꯌꯦꯠꯀ ꯑꯣꯏꯒ ꯍꯥꯏꯕꯗ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯗ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯦ ꯀꯣ. ꯑꯝꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯈꯥꯝꯃꯀꯥꯟꯗ ꯁꯦꯝꯕꯅꯗꯤ ꯐꯅꯤꯌꯦ ꯅꯠꯇꯦ ꯁꯦꯝꯂꯁꯨ ꯌꯥꯅꯤꯌꯦ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯊꯧꯔꯣꯏꯌꯣ.
ꯊꯧꯔꯣꯏꯌꯦ ꯊꯧꯔꯣꯏ ꯌꯥꯔꯦ ꯑꯗꯨ ꯊꯧꯔꯣ ꯑꯗꯨꯝ adjust ꯇꯧꯔꯁꯤ ꯑꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯀꯠꯆꯩ ꯀꯩ ꯍꯥꯀꯠꯆꯔꯦ ꯑꯩ ꯏꯔꯨꯖꯧ ꯍꯥꯏꯗ꯭ꯔꯣ ꯂꯦꯞꯄꯒꯗꯤ ꯃꯍꯤꯗ ꯃꯅꯥꯏꯔꯅꯤ ꯄꯥꯏꯕ ꯌꯥꯏꯗꯅ ꯔꯤꯡ ꯋꯥꯝꯂ ꯕꯦ ꯅꯠꯇꯦ ꯑꯃꯨꯛ ꯂꯧꯅꯗꯅꯀꯣ ꯍꯦ ꯀꯩꯅꯣ ꯈꯝꯕ ꯂꯩꯅꯥꯔ ꯊꯥꯔꯣꯒ 이름 좀 주의해 라이지. ꯈꯝꯕ ꯂꯩꯅꯥꯁꯦ ꯍꯥꯀꯠꯆꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯀꯠꯆꯩ 하지 레방. ꯌꯥꯝ ꯇꯥꯖꯥꯠꯇꯦꯗ ꯃꯅꯤꯀꯥꯟꯇꯅ ꯍꯥꯏꯕꯨ ꯃꯅꯤꯀꯥꯟꯗ ꯃꯇꯨꯡꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯁꯤ ꯃꯐꯝꯁꯤ ꯀꯩ ꯃꯌꯥꯝ ꯊꯣꯛꯑꯒ ꯖꯒꯣꯏ ꯁꯥꯒꯤ ꯃꯐꯝꯅꯦ ꯑꯗꯨꯒꯤꯅꯤ ꯀꯩꯕꯤ ꯊꯣꯛꯂꯤ ꯀꯩ ꯃꯌꯥꯝ ꯊꯣꯛꯑ ꯖꯒꯣꯏ ꯁꯥꯒꯦ ꯇꯥꯃꯣꯏꯅ ꯑꯝꯇꯒ ꯍꯥꯏꯕꯤꯔꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣꯊꯧꯕꯥꯜꯒꯤꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯂꯥꯡ. ꯁꯤꯒꯤ ꯃꯐꯝꯁꯤ ꯀꯩ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯖꯒꯣꯏ ꯁꯥꯒꯤ ꯃꯐꯝꯗꯨꯅꯦꯕ ꯀꯩꯕꯤꯅ ꯊꯣꯛꯂꯤꯁꯦ ꯀꯩ ꯑꯃꯣꯝꯒꯤ ꯊꯤꯕꯗ ꯂꯥꯛꯑꯕ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯒꯤ ꯃꯐꯝꯗꯣ ꯀꯩ ꯑꯃꯨꯛ ꯀꯤꯕꯗ ꯂꯥꯛꯑꯣ 저거 사기 보면 아이ꯊꯧꯕꯥꯜꯒꯤ ꯇꯪꯉꯣ ꯊꯧꯕꯥꯜꯒꯤ ꯑꯃꯁꯨ ꯉꯥꯡ ꯋꯥꯏ ꯁꯤꯗꯤ ꯌꯧꯗꯣꯔꯦ ꯌꯥꯝ ꯅꯣꯡ ꯃꯔꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯅꯣꯡ ꯀꯟꯊꯠꯂꯛꯏꯀꯣ ꯁꯨꯝ ꯇꯞ ꯇꯞꯅ ꯀꯩ ꯑꯃꯣꯝꯗꯣ ꯀꯥꯞꯍꯧꯗ ꯂꯩꯔꯝꯃꯦꯅ RK Sajid Becky M Dazit love you 하이질리 까리노네 누빠나 love you 하이질리시고 누피나 하이코디 카 타블레 I love you too 하이요. 어 마니카타 리플라이 할래 마디 하이나자버리 시고무지 카라 아디 레고 파요 강칼레 아이 사이 농 따이나 하이오 마텍토 아두니 헤이 마타이도 콩도 파단 네 로콕 마타이도다 아 예스 아코이 오직 랭고시나 부서. 리판 칸타레 리판 칸타레 오지 오래 보라 농 주로 USA다 답이다 방asi. 어 그게 속더나 봐 아도 많이 부르지 않수 뭐야로 해 그지 농 그런 자우더라. USA다 크리켓 따비다비 농 따비다비 하이지 마 닝자바이 짱지 마니간다세 포티루세요 마나 베사 예쁘나 이제 그기노 마시야 야닝데고 그냥 따비 혹시 지다가 살에마 브레산 틸리제 이거 여우도래 얌코 여우도래 만들어서 만에 난 보너. lambi 좀 농아이바 싱이 마니간다나 이제 하토게 칼라마레 브레산 혹시 틸라가 마나루 띵거니 난 그사디 칸리지. 아이 만들어서 만에. ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯃꯅꯤꯀꯣ ꯌꯨꯝ ꯑꯃ ꯐꯤꯕꯝ ꯆꯥꯗꯅ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯏꯚ ꯊꯥꯖꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯨꯕꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯎꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯑꯣꯏꯅꯕ MLAꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯚꯦꯟꯁꯟ ꯂꯧꯕꯤꯔꯒ ꯌꯨꯝꯁꯦ ꯊꯨꯅ ꯌꯥꯡꯅ ꯁꯥꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯪꯁꯤꯟꯕꯤꯔꯒ ꯁꯥꯈꯤꯕ ꯌꯨꯝ ꯑꯗꯨ ꯍꯌꯦꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯪꯒꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝꯅꯁꯨ ꯌꯨꯝꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯖꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯩꯖꯔꯝꯕ ꯑꯃꯗꯤ ꯏꯌꯥꯝꯕꯗꯨꯅ ꯂꯩꯖꯔꯝꯕ ꯑꯗꯩꯗꯤ ꯏꯃꯥꯗꯨꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯅꯨꯡꯁꯤꯗꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯁꯟꯖꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯤꯔꯣꯟ ꯄꯥꯡꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯣꯝꯄꯥꯛ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯃꯣꯟ ꯄꯥꯡꯕꯤꯔꯛꯄ ꯌꯥꯎꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯟꯖꯔꯒꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯔ ꯂꯥꯛꯆꯔꯤꯁꯦ ꯃꯐꯝꯁꯦ ꯂꯥꯞꯄꯦ ꯑꯗꯨꯏꯁꯨ ꯍꯌꯦꯡ ꯄꯨꯡ 10 ꯅꯪꯅꯕ ꯄꯨꯔꯛꯑꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯥꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤꯗꯅ ꯂꯨꯍꯣꯡꯕꯗꯁꯨ ꯑꯩꯈꯣꯏꯅ ꯐꯝ ꯊꯥꯕ ꯀꯥꯏꯅ ꯆꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯑꯎꯟꯄꯣꯠ ꯊꯥꯡꯕꯗꯤ ꯆꯠꯅꯗꯦꯀꯣ ꯐꯝ ꯊꯥꯕꯕꯨꯗꯤ ꯆꯠꯅꯩ ꯑꯗꯣ ꯉꯁꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯌꯧꯍꯟꯖꯔꯒ ꯐꯝ ꯊꯥꯕ ꯈꯣꯠꯄꯗꯨꯅ ꯈꯤꯇꯪ ꯀꯣꯟꯅ ꯍꯌꯦꯡ ꯑꯌꯨꯛꯄꯨ ꯇꯧꯔꯁꯨ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯔꯁꯅꯨ ꯍꯥꯏꯗꯅ ꯄꯣꯠꯂꯝꯁꯤꯡꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯧꯍꯟꯖꯕ ꯂꯥꯛꯆꯕꯅꯤ ꯆꯪꯐꯝꯗꯨꯕꯨ ꯈꯔꯗꯤ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ ꯁꯨꯡꯌꯧ ꯌꯧꯗꯦꯍꯦ ꯇꯧꯔꯤꯁꯦ ꯃꯃꯥꯡ ꯆꯠꯄꯅ ꯒꯥꯔꯤꯗꯣ ꯈꯔ 시디에 손을 파고 마찬 빠게로 8 ꯈꯨꯜꯗꯅꯦ ꯃꯌꯥꯝ 8 ꯈꯨꯜꯗ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ 다리 콜고 왜 와이디 강하거든. खरं ngana chakadaba ado khoi su ngasai LGBT gi program namuredana adogi program du losalakpada thengaba aduna nganna chatpa ngamgidre si khatangi oina si khatangi oina thabak se laiba na tamina atopa mayam asu mayam nang nawa chenjarakpani 다리 콜잖아. nganna chatninge doisu ngan bangamgidre 브리티시나 미터에 아키 마시다. sei sa naptana nang pangang san seran turamina taraga 야, 사베이네 하여가 다리 콜고 이제. tayam saya 나무 이팅이 더 와도 그 이거 됐던 거나. thầu này tao mấy em đây thầu qua cầu này hay là đi cầu này
ꯁꯤꯡꯕꯗ ꯄꯁꯤꯡ ꯊꯣꯛꯑꯦꯅ ꯁꯤꯡꯒꯃꯩ ꯊꯣꯡꯈ꯭ꯔꯦ ꯁꯤꯡꯒꯃꯩꯁꯤ ꯍꯩꯕ꯭ꯔꯥ ꯍꯩꯌꯦ ꯆꯖꯤꯡꯅ ꯁꯥ ꯌꯥꯝ ꯂꯣꯟꯗꯣꯏꯔꯥ ꯅꯠꯇꯦ ꯁꯖꯤꯛꯁꯤ ꯂꯦꯝꯃꯍꯟꯗꯦ ꯑꯣ ꯅꯠꯇꯦ ꯈꯣꯡ ꯃꯣꯏꯗꯤ ꯆꯖꯤꯛ ꯅꯠꯇꯦꯍꯦ ꯃꯣꯏꯗꯤ ꯆꯖꯤꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯥꯔ ꯑꯗꯨꯝ ꯆꯠꯈꯤꯌꯦ ꯆꯠꯂ ꯍꯥꯏꯅꯗꯦ ꯀꯔꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯀꯔꯥꯝ ꯍꯥꯏꯕꯅꯤ ꯑꯣ ꯍꯥꯏꯒꯨꯝꯅ ꯍꯣꯏꯅꯦ ꯀꯔꯥꯝ ꯆꯥꯎ ꯃꯅꯤꯀꯥꯟꯗ ꯅꯪ ꯎꯈꯤꯗ꯭ꯔꯦ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯦ ꯏꯃꯝ ꯃꯝꯈ꯭ꯔꯦ ꯁꯤꯗꯗꯤ ꯎꯔꯝꯃꯅꯤ ꯗꯨꯅꯤꯌꯥꯅꯒ ꯃꯝꯕꯅꯦ ꯃꯝꯈ꯭ꯔꯦ ꯃꯅꯤꯀꯥꯟꯗꯒ ꯃꯝꯕꯅꯦ ꯇꯥꯏꯕꯪ ꯁꯕꯥꯠꯅꯔꯦ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯦꯟꯕꯨꯗ ꯌꯧꯒꯗꯧꯔꯦ ꯆꯃꯝ ꯌꯧꯗ꯭ꯔꯦꯗ ꯌꯧꯗꯣꯔꯦ ꯚꯥꯏ ꯅꯣꯏꯁꯦ ꯀ꯭ꯋꯥꯏ ꯌꯥꯝ ꯍꯧꯔꯛꯑꯦ ꯀ꯭ꯋꯥꯏꯊꯦꯟꯁꯦ ꯁꯤꯡꯖꯨ ꯂꯩꯇ꯭ꯔꯦ ꯀ꯭ꯋꯥ ꯃꯣ ꯈꯛꯇ ꯁꯥꯏꯠ ꯇꯧꯕꯤꯌꯣ ꯃꯣ ꯃꯅꯤꯄꯨꯔꯗ ꯀ꯭ꯋꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀ꯭ꯋꯥꯏꯊꯦꯟꯅꯦꯕ ꯀ꯭ꯋꯥꯏꯊꯦꯟ ꯁꯤꯡꯖꯪ ꯃꯌꯥꯝ ꯌꯣꯟꯕꯁꯦ ꯁꯤꯡꯖꯃꯩꯗ ꯁꯤꯡꯕꯗ ꯄꯁꯤꯡ ꯊꯣꯛꯑꯦꯅ ꯁꯤꯡꯒꯃꯩ ꯊꯣꯡꯈ꯭ꯔꯦ ꯌꯧꯗ꯭ꯔꯣꯕꯅꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯁꯥꯏ ꯈꯤꯇꯪ ꯆꯪꯉꯒ ꯂꯩꯔꯕꯅꯦ ꯆꯪꯐꯝꯗꯣ ꯁꯤꯁꯤꯔꯥ ꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯁꯤꯗ ꯑꯝꯇ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯌꯣ ꯃꯥꯅꯦ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯁꯤꯗ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏꯗꯨꯗ ꯆꯪꯒꯗꯕ ꯁꯤꯗꯤ ꯀꯩꯅꯣ ꯌꯥꯔꯦ ꯁꯤ ꯆꯨꯝꯃꯕꯅꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯕꯅꯦ ꯁꯦ ꯊꯣꯡ ꯑꯃ ꯂꯥꯜꯂꯅꯤ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡ ꯐꯖꯕ ꯑꯃ ꯁꯟꯖꯦꯟ ꯊꯣꯡ ꯃꯥꯟꯕ ꯑꯃ ꯂꯥꯜꯂꯅꯤ ꯆꯅꯨꯡ ꯆꯪꯈꯤꯕꯩꯗ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯅꯤꯅꯤ ꯂꯥꯟꯗꯣꯏꯁꯦ ꯅꯥꯀꯟ ꯊꯪꯅ ꯂꯩꯕꯅꯦ ꯆꯅꯨꯡ ꯆꯪꯕꯩ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯣ ꯑꯁꯥꯝꯒꯤ ꯊꯣꯡꯗꯨꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁꯥꯝꯒꯤ ꯊꯣꯡꯗꯨꯕꯨ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯄꯞꯖꯤꯒꯤ ꯊꯣꯡꯗꯨꯅꯤꯅꯦ ꯃꯤꯂꯤꯇꯔꯤ ꯕꯦꯁꯀꯤ ꯊꯣꯡꯗꯣ ꯄꯞꯖꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯕ꯭ꯔꯤꯖ ꯀꯦꯝ ꯇꯧꯕꯒꯤ ꯅꯣꯏ ꯃꯊꯛꯇꯒ ꯕ꯭ꯔꯤꯖ ꯀꯦꯝ ꯇꯧꯕ꯭ꯔ ꯌꯨꯝ ꯅꯣꯏ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯣꯏ ꯑꯦꯡꯒꯜꯗ ꯂꯦꯞꯆꯧ ꯀꯩꯅꯣꯗ ꯕꯦꯁ ꯇꯧꯕ꯭ꯔ ꯌꯨꯝ ꯐꯦꯁꯕꯨꯛꯇ ꯑꯃ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯀꯩꯒꯨꯝꯕ ꯍꯦꯛ ꯀꯩꯅꯣ ꯋꯤꯅꯔ ꯑꯣꯏꯇꯥꯔꯒꯗꯤ ꯏꯄꯥꯝ ꯊꯥꯒꯠꯂꯛꯏꯕ ꯂꯧꯁꯦ ꯑꯗꯨꯝ ꯌꯨꯝꯒꯤꯗꯣ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯕꯅꯦ ꯌꯦꯡꯉꯣ ꯌꯧꯕ ꯁꯨꯡꯅꯥ ꯅꯥꯏꯗ꯭ꯔꯦꯅꯦ ꯊꯣꯡ ꯐꯖꯕꯁꯤꯗ ꯂꯥꯟꯒꯤ ꯅꯤꯡꯗ꯭ꯔꯗꯅ ꯐꯖꯗꯕꯁꯤꯗ ꯂꯥꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯔꯤꯁꯤꯕꯨ ꯐꯖꯕꯁꯤ ꯂꯥꯟꯁꯦ ꯍꯥꯏꯒꯅꯤꯡꯗꯦꯅꯦ ꯐꯖꯕꯗ ꯂꯥꯜꯂꯤꯁꯤꯕꯨꯗꯤ ꯐꯣꯟ ꯐꯖꯕꯗ ꯌꯦꯡꯕꯗ ꯐꯖꯕ ꯅꯥꯀꯟꯗ ꯑꯩꯈꯣꯏꯗꯤ ꯑꯃ ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯄꯥꯝꯖꯩꯒꯦ ꯑꯁ ꯖꯀꯤꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯇꯞꯅ ꯊꯧꯁꯤꯀꯣ ꯖꯀꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯉꯝꯃꯅꯤ ꯑꯗꯨꯗꯤ ꯈꯨꯁꯦ ꯄꯝ ꯊꯥꯗꯒꯦ ꯌꯥꯏ ꯌꯥꯝ ꯊꯤ ꯌꯥꯏ ꯃꯅꯤꯀꯥꯟꯇꯅ ꯍꯥꯏꯕꯗꯣ ꯄꯨꯡ 8 ꯇꯥꯔꯅꯤ ꯍꯥꯏꯕꯗꯣ ꯇꯥꯗꯣꯔꯦ ꯑꯩꯅ ꯍꯦꯟꯅ ꯆꯨꯝꯃꯝꯒꯅꯤ ꯆꯨꯝꯃꯦ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯒꯤ ꯃꯤ ꯋꯥꯔꯜ ꯀꯞ ꯄꯨꯛꯇ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯏ ꯑꯗꯣ ꯅꯪ ꯄꯨꯡꯗ ꯆꯨꯝꯈ꯭ꯔꯕꯅꯤ나 ꯅꯪ ꯉꯥꯅꯨꯗꯨꯗꯤ ꯅꯪ ꯉꯝ ꯇꯥꯕꯅꯤꯀꯣ ꯍꯜꯂꯣ ꯍꯥꯎ ꯊꯝꯃꯣ ꯑꯩ ꯄꯥꯎ ꯐꯥꯎꯔꯒꯦ ꯑꯩ ꯄꯨꯡ ꯆꯨꯝꯃꯝꯃꯤꯅ ꯚꯥꯏ ꯑꯩꯗꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯗꯦꯍꯦ ꯏꯇꯥꯎ ꯉꯥꯅꯨꯗꯣ ꯈꯔꯗꯤ ꯂꯤꯍꯟꯁꯤꯀꯣ ꯉꯥꯅꯨ ꯁꯣꯏꯅꯥꯎꯗꯤ ꯇꯧꯒꯨꯝ ꯊꯝꯃꯣ ꯑꯩ ꯐꯣꯟ ꯂꯥꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯥꯏꯚ ꯊꯥꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯅꯈ꯭ꯔꯦ ꯄꯤꯌꯣꯅ ꯄꯨꯡ ꯆꯨꯝꯕꯒꯤ ꯉꯥꯅꯨ ꯌꯥꯔꯦꯅ ꯌꯧꯗꯦ ꯍꯥꯏꯒꯨꯝꯅꯀꯣ ꯑꯗꯣ ꯌꯧꯔꯛꯑꯅꯤ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯕꯤꯅꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯌꯧꯔꯛꯑꯅꯤ ꯃꯥꯏꯕꯤ ꯂꯩꯐꯝꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯤꯁꯨ ꯑꯃꯨꯛ ꯇꯣꯡꯕ꯭ꯔꯥ ꯅꯪꯁꯦ ꯇꯣꯡꯉꯦ ꯑꯉꯥꯡ ꯀꯥꯟꯗ ꯌꯥꯝ ꯇꯣꯡꯉꯝꯃꯦ ꯃꯥꯜꯂꯤꯅꯦ ꯁꯛ ꯀꯨꯆꯨꯗꯣ ꯌꯥꯗꯦꯕ ꯀꯨꯆꯨꯗ ꯍꯦꯛꯇ ꯇꯥꯔꯛꯄꯗꯣ ꯇꯥꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯀꯨꯆꯨꯁꯨ ꯅꯠꯇꯕ ꯁꯤꯕꯨ ꯎꯕ꯭ꯔꯕ ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤ ꯎꯕ꯭ꯔꯕ ꯁꯤ ꯂꯩ ꯎꯕ꯭ꯔꯕ ꯌꯥꯗꯤ ꯎꯅꯤꯗ ꯁꯦ ꯀꯨꯆꯨ ꯃꯨꯖꯔꯕꯨꯗꯤ ꯌꯥꯕꯨꯗꯤ ꯂꯪꯕꯅꯦꯍꯦ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯗꯕꯅꯤꯅ ꯈꯩꯅꯤꯗꯕꯨ ꯈꯔ ꯎꯝꯖꯩ ꯌꯦꯡꯂꯣꯝꯗ ꯍꯥꯏꯗꯣꯏꯅꯤꯀꯣ
Salo summa wali. ตัวเมย์ซีรีส์สนุนจะไปลำบีตัวนี้ Salo sanung lambi ni. โอ้ยเนี่ยหายไปสิไล่ Summa เนี่ยหายไป katang สิ mamang da yeta แล้วก็มุสลิมเนี่ยเขาไปเขาไปตัวนั้น yeta hayo ใกล้ yeta. ดูนี่ใกล้ที่โอยหนู Summa salo. Summa salo yeta si yeta hayo. อันนี้ชิเดนเนี่ย Lao ko hai ba. เล่าเลยพอดีร้อยเดือน Hai. Si yeta hayo. Se. เดี๋ยวเราก็กุมไป มีนางสิสเปกกันมิชชั่นไวแต่ว่าดัสิ Gari thausan ba ya ga do tamoi ti na manung tan na moi do bo le lami do kha ti khu dai na. อย่างนี้ไอ้นี่ก็ตายพ่อผมเลย Hello. Ao. ไปสิ Hai ro ai live kan tha di ye a thu ba le ga hai ro. พี่ได้เลยวะ Yai. อันดับที่เจไฟประสาทที่ทำบรรลุลานเช่นนี้ที่จะ เบสเป็นตัวตัว อ่ะ Ngai ko to dai horen kung nipan ma khai dai to ro. Ai. Yo to le. Sigi ที่เชื่อกันอยู่เลย Sigi dai chai chita dum chang kro manung da kut ta na chang kro. Dai chai ta dia chang do. เบสก็ตัวโก ตายยงก็ถ้าจะตายยงก็ นี่จ้า Tara nati yung sakwa bisu yang jadi. เอาคุ้มเลยดิ ริกส์นี่ก็ริกส์นี่ก็ Mai than se. ใครมาไม่ได้ยา Mai mu kre. ไอ้บอมตาไม่ทันเนาะ Ale yum se tra. Is ti phazare mai thale shim wa da. ไอ้บอมตาไม่ทัน I saw we yum se. สักแก I saw we yo. คุยแล้วกันมั้งอะไร Ale ada mai than se. Pura on pot thilak pa di tawri. ผมใจเย็นเย็นเนาะ ไอ้บอมตาไม่ทันเนาะไอ้บอมตาไม่ทันเนาะ Sana tombi sana. Live ho badagi yeng mani ware hai ri. Thagachari live ho badagi yeng bi ba thawai hak chang yaw na yeng bi ba han thagachari. นี่ทำแบบนี้หรอ 지기다 낙간다기 통 타다라가 좀 탕절라세. 시대 가당 타고 뼈. 짭짠 통 하이다 왜 짭잖아. 야래 차이 시야. ไม่เป็น 세 파워뱅크 가세 버전 80%. อีกผมได้กุ้ง 헤이 시 로켓니. ชี้เดี๋ยวจะคิดถึงสิกัน เอาตัวนั้นไปเท่ากับมาลองบ่ 라 탕절라세. 지금 말한 번씩 봐요. 앵원들이 원산락 가는 거. 하이씨. 또 비즈니스 가는 거. cái gì mày nó he cái gì mày nó ôn pot cái đó ôn pot này ôn pot cái đấy thì ta pha số cái này pha xiêm đấy tôm cặp chân dây ta yes nó xin ta cái nó ไอ้นี่ตาเขาเลย lepaga lakpada bazare 타리 ya mo khutsak kani ko tam tau se au oh lao imen lai ta ma o e ma nang na sam ka thap da sab gan lai ho ta sam ka thap da masak loi hong le ra me ha hero man le ra me agang tu pi sa di ao hai tomba ke olen sile to olen noi gi nang gi phamung pura ba ni phamung ju yaw ba ni ko แล้วก็ปวดใจเพียงพวกสีเอาเลย
ꯑꯇꯩꯗꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯍꯌꯦꯡꯗꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯅꯤ ꯁꯪꯒꯥꯔꯕꯅꯤꯅꯀꯣ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯣ ꯌꯨꯝꯗ ꯀꯥꯏꯗ ꯂꯩ ꯌꯨꯝ ꯌꯥꯏꯗ ꯂꯩꯇ꯭ꯔꯤꯕ ꯅꯠꯇ꯭ꯔ ꯌꯨꯝꯁꯤꯗ ꯍꯌꯦꯡꯗꯩ ꯂꯩꯗꯣꯔꯦꯀꯣ ꯑꯣꯂꯦꯟꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯝꯃꯦ ꯃꯃꯥꯡꯗ ꯑꯩ ꯂꯥꯛꯄꯗꯨꯗ ꯈꯔ ꯅꯦꯝꯃꯝꯕꯅꯦ ꯑꯗꯣ ꯈꯔ ꯋꯥꯡꯈꯠꯂꯝꯃꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯁꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯤꯡꯕꯅꯦꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯩꯕꯗ ꯑꯗꯣ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂ ꯃꯅꯤꯀꯥꯟꯇ ꯊꯥꯖꯅꯤ ꯑꯗꯨꯗꯤ ꯃꯥꯟ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯅꯤ ꯊꯥꯡꯖꯟꯕ ꯈꯔ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯃꯃꯝ ꯇꯞ ꯄꯥꯏꯔꯒ ꯋꯦꯠꯄꯨꯗꯤ ꯌꯥꯝ ꯌꯥꯡꯕꯅꯤꯗ ꯄꯣꯠ ꯃꯁꯤꯡ ꯑꯥꯏꯇꯦꯝꯗꯣ ꯌꯥꯝꯕꯩ ꯋꯥꯅꯤ ꯑꯉꯥꯡ ꯁꯥꯟꯅꯣꯏꯁꯨ ꯈꯔ ꯄꯥꯏꯌꯣ ꯃꯆꯥ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯄꯨꯂꯞ ꯊꯥꯡꯖꯜꯂꯒ ꯀꯣ ꯀꯥꯡꯒꯟ ꯆꯩꯈꯣꯛ ꯄꯨꯁꯟꯈ꯭ꯔꯦ ꯅꯨꯡꯁꯤꯗ ꯀꯥꯏꯅꯣ ꯀꯥꯏ ꯆꯦꯟꯈ꯭ꯔꯤꯕ ꯍꯩꯃꯥ ꯄꯣꯂꯥꯡ ꯌꯥꯎꯔꯦ ꯑꯗꯨ ꯂꯩꯕꯥꯛ ꯍꯥꯞꯆꯟꯁꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯎ ꯃꯐꯝ ꯆꯥꯟ ꯊꯝꯃꯝꯃꯨꯀꯣ ꯃꯥꯡꯒꯣꯟꯗ ꯑꯁꯤꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝ ꯊꯝꯅꯕ ꯑꯄꯦꯟ ꯍꯥꯏꯕ ꯏꯆꯟꯗꯨ ꯂꯩꯈ꯭ꯔꯕ ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯍꯟꯗꯛ ꯀꯧꯕ ꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗꯗꯤ ꯐꯣꯟꯗꯤ ꯇꯧꯗ꯭ꯔꯤ ꯆꯧꯀ꯭ꯔꯤ 2 ꯀꯣ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯦꯕꯜꯒ ꯌꯥꯎꯕꯅꯤ ꯇꯦꯕꯜ ꯃꯆꯥ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯤꯅ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯁꯥꯄꯣꯟ ꯂꯥꯛꯑꯣ ꯁꯤꯡꯖꯃꯩ ꯁꯤ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯑꯌꯥꯡꯕꯁꯦ ꯄꯥꯏꯌꯣ ꯑꯗꯨꯃꯥꯏꯅ ꯁꯤꯅ ꯀꯩꯅꯣ ꯀꯦꯟꯗꯜꯗꯨꯔꯥ ꯑꯣ ꯑꯆꯥꯄꯣꯠ ꯁꯤꯅ ꯔꯥꯏꯁ ꯀꯨꯀꯔ ꯑꯗꯩꯗꯤ ꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯃꯩ ꯅꯝ ꯊꯤꯜꯂꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅꯕꯗꯣ ꯁꯤꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯀꯤ ꯁ꯭ꯇꯦꯟ ꯖꯝꯕꯣ ꯕꯣꯛꯁ ꯃꯅꯨꯡꯁꯤꯗ ꯃꯤꯁꯦꯂꯦꯅꯁ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯌꯥꯝꯃꯀꯣ ꯑꯇꯩ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯈꯩ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯁꯦ ꯖꯝꯕꯣ ꯕꯣꯛꯁ ꯁꯤꯟꯇꯦꯛꯁ ꯑꯃꯅꯤꯀꯥꯟꯗ ꯄꯨꯂꯞ ꯊꯥꯡꯗꯔꯛꯄ ꯉꯝꯃꯗ꯭ꯔꯣ ꯑꯗꯣ ꯐꯤꯌꯥꯟꯗꯨꯒ ꯀꯩꯅꯣꯗꯨꯒ ꯊꯥꯡꯗꯔꯁꯤꯔꯣ ꯍꯥꯟꯅ ꯒ꯭ꯌꯥꯁꯇꯨꯒ ꯑꯗꯨ ꯍꯥꯟꯅ ꯇꯧꯁꯦ ꯈꯇꯪ ꯏꯟꯊꯣꯛꯑꯒ ꯊꯥꯡꯗꯔꯣ ꯌꯥꯔꯒꯗꯤ ꯑꯗꯨ ꯃꯇꯨꯡꯗ ꯒ꯭ꯌꯥꯁꯇꯨꯒ ꯐꯤꯌꯥꯟꯗꯨꯒ ꯇꯧꯔꯁꯦꯕ खतंग इंथो तो गैस तो थांदोंना बा माइ कांता गैस तो थांदो फियानो थांदोगदी कोमेदना गैस अयावबनी को अहन बनी पारी बेन की टीम नंगमबिरकपा फिल्डरिदम की टीम नंगमबिरकपा चखुंग की पोचै सिंगसे ngам니 को याबा कल्ले याबा याम कल्ले फियानो थांदरसे कोमनबा फियान थांदरसे फेन दुगा थांदरसे फेन दो सिंखलो मनि कांता अदो फियानो लौथोखिबा कोमनिबा गैस फ्रेम सिसिसु दम फिल्डरिदम की मैम टीमना थांगमद्रा फिल्डरिदम की टीमना आंबिरकपने श्याम कल्ले मिंगदो कई बदंग्या करी थांग्रे सिना आगांगी लाइक पाना टेबल सिदाकी ना फियान लाब्रो नंग ओन द पोचै गैदो हयेंग फम थाबदो ngasi फम थाबा नुंगायरोइदना हयेंग दो फजना ngasi फजना पोचै गैदो कइनो दो येंगा गम फम ता थम्बियो कुइरबने हाबा हट्रिक हन्ना पुरकपदो योने असि बावदो फनाम कन्थोराबने हामिनारो थांमिनारो कैसु कायदे के द्रोगे
sina phamung ni chaikok kai ga lo yaw bani ko moi tongana chaikok si phamung se pirak pa chaikok yaw te ba chaikok tongana leiraga mapham chana yeng amu pa semhal ni mystery to pamni aga mu kai no tongam bro mi ni thangwi no lum ma di pota thangwi no do mai na hoi phamung ani atai thang da ro sisu syntax sisu manung da poche myam yaw bani ngai kho dui wai do poche cái yaw tom ti hang poche myam chi pik than na ko phi myam yaw re mon yaw re bucket yaw re glass yaw re adai di mok yaw re poche myam yam ni yum bam da chang ba basic ka ta ni ko pa pi dak yaw re myam na pi dak pa ta ni ko Hidak yaw. oh yaw re sida aduga si to si na ak makup matai koi sapon kai ka ma phalang da ya na heng gar bo yaw ni dai di lai kat na ba hayeng nung si dang lai kat na ba poche si kai halang gan ko nung si dang na yok ki lai kat na ba pot phau yaw re hayeng ai na photo tharo hairam doi ni kai no nung si dang si lo hai hai ma si ngre ka kan ko si nang ta dro bo la o lo duga sis na kai nung si dang si kai thigan mani dom ikai thigal ni sina dum dinner set ko yum gi chum yum si gi oina haidi family do moi ani hom khatang lai jabani na yam thina best ne sidi kwai lumba pot ni sina mompa tha ba di lai ba ngam jadre mayam aduna ko mayam na pangbirak pa senpham sing tu dagi ngam jaba hai tare kona ba senpham hoje khoi dagi minus ne chatli se dum seng na hai dok sake ai mayam na kai chatli no kholi no do loi na ma khoi share tok jara ke loi list lai bani ado sigi mompak se adum tangai mak phadana si na ya yaraba dum mompak tu ni ko ha ado mathaki kano dura thau bani ado kai ko upu do pai ri ngai da tang pulap chang ma ya na bai mong tau se ba si thangjang ra ma tung da ado si han thangjang ra kan da mi lak piyo ta kana dai ke thangelo ilang noi chang doi ra la si thangelo la doi syntax thangelo la kale thangjam minaro noi kana mi ani hum pullaga ai kano siga koi upu siga 3 phase ni ko 3 phase mamai hum pan ba da pukhi sa le ko pukhi no ko ma lei bak se nong na tha ba ye pet law namu pak to lum ro thang min na sira lum me olen nang yaw salo upu siap lum mane salo upu siap salo upu siap lum mane nong se khra su ki ba ki lam kano se sumang se khra na tor yaw sala se pari ngai da arum mani na syntax se ani yor ngani yum se phajare post tare kai tham doi basina अरे भाई तेरे का मक्खन चाना phamung je ha nei doro olen ha rang sangjan ba ti post tare da phamung je atrek halle phamung je nei re manung thang jan dora mamang on dora o
탕이고 야대고 아도 하영 실라기 그럼 가전 게 돼. 그니까 농디 컷 쏠래. 농 사이 농 막 떨락 거기. 이 무언 cái cả lối giàu này quá ngang kì chỉ là sản phẩm cái giàu này thôi chứ cái nào kì nó ê ngang kì nó xí đá kì ra nó chắc cái nào kì nó không gì được áp sát lối sẽ hay mà pu lá can đó xin nó cái gì nó đi yam giàu đây mà khác đây ông nó xí đá cái này nó cô thôi mai bà bị pi kì mai bà bị pi xe lo xí lâu lo cái này Sudah kali kerja. chiên rồi bà xí xí nè ngang kì bù lo xí nè ngang quệ ok có thể mẹ ăn hạt vậyใช่คุยนะคุยซาลาคุยยาวเลยมูนยาวเลยใครเนาะได้ต้องทำมั้งว่านี่นะสิชนะจากคงกีไม่ได้ไม่ช่วยทานดีเลยก็สตาไม่หลักอามาก็บาลับก็มันยิ่งทงสิตะกี้ห่างบ่มันนี่ทงสระหางไงมันนี่ทงเลยก็ตัวก็ตัวเล็กชุดน่าชาเลยทีฮัลโหลนั่นที่ไลฟ์เอามากันท่าดีไกลเลยพี่แกทุบว่าแต่เด็กคนกี่มาเต็งฟังบริษัทปนีจำไหมงามเสียเลยเสียจากคงกี่โปรเจกต์แม่มาก็มาคุกมาแต่แม่มาโดยเอาเลยสิละทำท่าตรงว่าไงเนาะเขาที่ท่าด้วยหรอทำท่าไปอ่ะดูตะขินาเต้าโร่ตะขินาเต้าโร่อ่ะดูทับบักเสียคนทุจริตนี่น้อยเด็กกี่เดียวไอ้นี่แหละไอ้กายตัวขังเปรกขังงำด้วยนั่งนะไม่ใช่ดามังเลยเสียงแกบอ่ะพาเราพูดออกมาดูงั้นที่รักไก่ยำยาววันนี้ก่อนหมูป้าพิดไก่กามาจะมาพ่มจานนะต้องยังชนหรอกเอานั่งกี่ป้าบีเลยได้อีเนี่ยกับการน่ะป้าบีปีกันหรอเราสิละนั่งป้าบีปีกันหรอคุดชะโมกับไก่คุดชะโมแดงเขาจะพาอะไรงางมาเขาจะงาพาเกตรมางาพาอะไรก็บาร์บีตัวพี่โรสิไปโดนอะไรไปตัวอุปเดียวไปตัวเขาจะงางมาเขาจะพาอะไรทำหรออายุประกาศเสกคู่นาเร่ให้บ้าพัมงานพัมบีเสอาชีพกระโดดบาร์บีจะปุถุอาชีพเดรสปามระไม่มาใส่เขาจะเร็วบาร์บีคิวสุดยอดมากเลยสิสุไปนั่งกินตัวสิสุนั่งกินเพียงสังกัดวันนี้ตะไปนะบ่ไม่เอานะลูกปัตตาพิรามบักคุณพิรามประจำพิรามด้วยหับสังกัดตัวดูให้ยังกะตะปิดตัวด้วยไอ้การตัวไอ้คนนี้มีคนตัวมอนปิวที่ช่วยไอ้คนนี้เปลี่ยนกันตัวสิเอามาสิมีที่เสพมีคนตะปีเบียดเด็กก็นั่งกินแต่มักตะปีรักปนมีคนตะปีเบียดเด็กก็ให้ยังชานามินาปฏิยัยนั่งหนาวหอยจันหอยแมงก็ชานามินาปฏิยัยบุกก็อาตุกามีคนตะปีทกปฏิยัยข้างบ่าคิดว่าปล่อยแม่อมเช่
ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯌꯦꯡꯕ ꯂꯥꯛꯀꯗꯣꯏꯅꯦ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯕꯥꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯄꯤꯔꯝꯕ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨ ꯄꯣꯠꯇꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯑꯗꯩꯗꯤ ꯃꯣꯝꯄꯥꯛꯐꯩꯗ ꯑꯗꯨ ꯃꯁꯤꯡ ꯄꯤꯈꯤꯕꯅꯤ ꯂꯣꯏ ꯃꯁꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩ ꯃꯁꯤꯡꯗꯣ ꯁꯨꯔꯝꯗ꯭ꯔꯗꯤꯅꯦ ꯀꯥꯏ ꯆꯠꯈ꯭ರೆ ꯍꯪꯉꯛꯄ ꯅꯪꯅ ꯑꯩꯗꯤ ꯁꯥꯎꯗꯣꯏꯅꯤ ꯃꯁꯛ ꯐꯖꯕ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯃꯈꯥꯒꯤꯗꯨꯒ ꯁꯤꯒꯤꯁꯦ